Kwai Kibik no Puranzi Malakram Nahan Muta Taramuxri Kai Kunucheri Nasi ISCOM discussion time na Kanana with them to Tamzari topic asi. Geopolitics engineer Masibu Kanan with them telling Bigay Kunazar guessing Ahamukta Taramuxeri. Dr. Dhanabir Lystrom, social scientist, was Dhanabir Taramuxeri Kai Kunucheri. Thank you for joining us. Matanga Dr. Y. Premananda, Head of the Department of Law MU, Oza Premananda Sutaramuxeri Kai Kunucheri. Tagachiri Oza. Ahan basi oza Dhanabir Lystrom laksage social scientist. Oza Aikoi Manipur state ne statute hek phangkhibadagi Indian democracy di yaurabu matungda aikoi gi masigi politics ta khongda biriba mioi singsina masigi thabak thoram singsida karaida ahoba leibadagi no coin issue ama natragana issue ama masigi face tawbugi area am hekta laga aikoi state si maning halaga hekta chatkinabagi lambi me ta uba adu atop state singna mangjil tharaga manglom da kakha kinaba dum uba adu aikoi si yamna sothara bra haibadi sports culture amadi ton ton field le khongda biriba mioi singna India gi dinatana foreign gi chawkat chawlaba country singda ngamjangam jaba contribution piraga laibak ka du chawkat laba honaba matamda ayoba thakta participate tawbudi aikoi khwai khibi punamakna unari aswai matang si lakku matam sida aikoi hojik su khoi manipur da yamna anakpam hai taragadi tha tara manga helakadorba manipur gi core issue se geopolitical engineering sigi failure ni haigadra natraga mai pakpani haigadra wapam si miyam gi thamoi da hangara ko wapam amoina lai swai matang sida akandani geopolitics engineer failure gadi yum kai saru rasu dum failure lambi thong semas dum failure mayam ni khang da khangnar bo poni IT world ni iu da una bo poni swai matang sida kamai thambini yuja my geopolitics se sidi masana engineering torni in the sense that madi national policy neba national interest ni mazi ayam matamda lam mayam jingsiga marida international relation the scene of politics samaneba politics hadi basically policy awardana ba ada policy du india gi magi national interest oiduineba when foreign policy wardi national policy ni ada geopolitics si puslais na kaino da india ga magi imthangnaba natraga pithibida leibal lam mayam jingsiga mari tinabada akoina my geopolitics the policy my components geography yawarni ko economics yawarni aduga demography yawarni demography is science of population in magi demography ne there is migration ko adigi di maroina khigi death and birth rate kind the mizi china do ji problem lai ji china do ji nupi heta jaga ma da chinese nipa ma nupi heta loraga angang pokpo yare lo nu ma tani mo semgrina adu kai no mo gi fertility rate si 50% fertility rate ba akhoi population naha gi population 50% below lai greba akhoi na 65 yobu kanda aduna si sai demographic kanoni the imbalance ka muhaira na kilometer amada mi kya lebe ya ge population planning tongnari neba ada masing henjana lerega di khoi yum yam chin mada khoi myam lemina yam nuai taba dumaina low bam recreation gi kare ge myam loi leiroi doineba aduna demographic imbalance ka je mi jing dugi masing magi lebam to baduga square kilometer hoto ge yankanda chana de badune ba khoi na demographic imbalance oire ga ise aduna chakot palam de population jam planning jam towe sidana si changmaga chap chana ni ga tor sidong sin jam towe ba europe to ka tawin se aduga ngasagi geography ne economics ne adege population that means demography haizia neina kanda di geography ji di limit to mid lamje mai keno se mozar ji jam marwe di leipa amagi power ji determine tawda geographical factor na towe ba se kudamoina India ji Himalaya lerem da di China na loksin gani ai Himalaya lerem ne ba America na ina khuli ji thoi ba posi thawng da da Arab ta thoi ji ka cha ne ba when he na sin bagi kona de ha ba ne ba ada magi lepak tu thoi ba pochei myam jing duna lepak tu gi magi kare tare ina khun bagi sang wang doine power hen doine ba pesala di power here ado geographical factors is more ba aduga economic sidi hojikti neoliberal economic policy la matung 90s matung de di pithibigi lamyam jingsi magi mai kaithen oina baina market expansion tongno bagi pot myam lakpasi masida india na magi geopolitics ta mongonda leiba koibal lamyam ASEAN gi lamyam Europe ki ke myam si loi lekanda india na yengai mi yengsi
ꯖꯥꯖꯤ ꯑꯩꯈꯣꯏꯒꯤ ꯀꯣꯟꯇꯦꯛꯁꯇ ꯌꯦꯡꯉꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯔꯣꯝꯗ ꯑꯃꯨꯛ ꯆꯪꯐꯝ ꯆꯪꯉꯦꯕ ꯁꯦ ꯌꯥꯝꯅ ꯆꯥꯏꯅꯥꯅ ꯌꯦꯡꯉꯤꯁꯤ ꯏꯟꯗꯤꯌꯥꯁꯨ ꯏꯃꯔꯖꯤꯡ ꯄꯥꯋꯔꯅꯤ ꯆꯥꯏꯅꯥꯁꯨ ꯏꯃꯔꯖꯤꯡ ꯄꯥꯋꯔꯅꯤ ꯃꯥꯔꯀꯦꯠꯁꯤ ꯃꯨꯟꯅꯔꯛꯏꯅꯤ ꯃꯨꯟꯅꯕ ꯃꯇꯝꯗ ꯆꯥꯏꯅꯥꯅ ꯌꯥꯝꯅ ꯃꯥꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇ ꯃꯥꯅ ꯇꯧꯔꯛꯏꯁꯤ ꯏꯟꯗꯤꯌꯥꯗ ꯀꯣꯏꯁꯜꯂꯒ ꯂꯩꯔꯤꯕ ꯂꯝ ꯃꯌꯥꯝꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛꯁꯤ ꯃꯥꯅ ꯇꯤꯟꯅꯁꯜꯂꯛꯏꯅꯦꯕ ꯚꯨꯇꯥꯟꯒꯤ ꯗꯣꯛꯂꯝꯒꯤ ꯂꯝꯒꯤ ꯈꯟꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒ ꯑꯅꯤꯗꯨ ꯂꯥꯟ ꯇꯧꯔꯝꯗꯥꯏꯗ ꯇꯣꯛꯈꯤꯕꯗꯣ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥ ꯀꯤꯕ ꯅꯠꯇꯦꯕ ꯆꯥꯏꯅꯥꯒꯤ ꯖꯍꯥꯖ ꯃꯌꯥꯝꯁꯤ ꯂꯂꯣꯟꯕ ꯆꯠꯂꯤꯁꯦ ꯄꯦꯁꯤꯐꯤꯛ ꯑꯣꯁꯟ ꯂꯥꯟꯗꯣꯏꯅꯤꯅ ꯑꯗ ꯑꯃꯦꯔꯤꯀꯟ ꯏꯟꯇꯔꯦꯁꯀꯤ ꯃꯥꯌꯣꯛꯇ ꯑꯃꯨꯛ ꯂꯩꯔꯗꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯟꯅ ꯊꯤꯡꯉꯛꯑꯗꯤ ꯑꯁꯣꯝꯒꯤ ꯌꯨꯔꯣꯞ ꯑꯃꯦꯔꯤꯀꯥꯒꯤ ꯍꯣꯜ ꯗꯤꯁ ꯕꯤꯖꯤꯅꯦꯁ ꯃꯥꯡꯗꯣꯏꯅꯦꯅ ꯈꯪꯉꯒ ꯀꯤꯗꯅ ꯊꯣꯛꯈꯤꯕꯅꯦꯕ ꯑꯗꯒꯤꯗꯤ ꯅꯦꯄꯥꯜꯁꯤ ꯁꯔꯀꯥꯔ ꯅꯤꯡꯊꯧ ꯂꯧꯊꯣꯛꯑꯒ ꯁꯦꯝꯕꯩꯗꯣ ꯆꯥꯏꯅꯥ ꯇꯧꯔꯤꯅꯤ ꯏꯚꯟ ꯆꯥꯏꯅꯥꯒꯤ ꯂꯥꯜꯍꯧꯕ ꯃꯣꯏꯒꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯇꯧꯔꯒ ꯄꯨꯔꯥ ꯃꯇꯦꯡ ꯄꯥꯡꯉꯒ ꯇꯧꯔꯤꯅꯤꯅ ꯅꯦꯄꯥꯜ ꯚꯨꯇꯥꯟ ꯑꯗꯒꯤꯗꯤ ꯁꯦ ꯁ꯭ꯔꯤ ꯂꯪꯀꯥꯒꯤ ꯀꯩꯅꯣꯁꯤ LTDꯁꯤ ꯃꯣꯏ ꯂꯣꯏꯁꯤꯟꯕꯤꯔꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄꯣꯔꯠꯁꯦ ꯑꯞꯗꯦꯠ ꯇꯧꯔꯛꯏꯅꯤ ꯀꯩꯅꯣꯅ ꯆꯥꯏꯅꯥ ꯇꯧꯔꯤꯁꯦ ꯄꯥꯀꯤꯁꯇꯥꯟ ꯊꯤꯅꯔꯦ ꯀꯥꯁꯃꯤꯔ ꯃꯀꯣꯛ ꯊꯪꯕ ꯁꯔꯨꯛꯇꯨ ꯆꯥꯏꯅꯥꯒ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯇꯧꯅꯔꯤꯅꯤꯀꯣ ꯑꯗꯒꯤ ꯃꯌꯥꯟꯃꯥꯔꯗꯤ ꯃꯣꯏꯅ ꯌꯥꯝ ꯀꯨꯏ ꯄꯥꯏꯔꯝꯃꯤ ꯍꯧꯖꯤꯛꯁꯤ ꯃꯌꯥꯟꯃꯥꯔꯗꯤ ꯃꯦꯟ ꯇꯥꯗ꯭ꯔꯤꯀꯣ ꯏꯟꯗꯤꯌꯥꯁꯨ ꯈꯔ ꯄꯥꯏꯖꯩ ꯆꯥꯏꯅꯥꯁꯨ ꯈꯔ ꯄꯥꯏꯖꯩꯀꯣ ꯃꯥꯒꯤ ꯃꯌꯥꯟꯃꯥꯔꯒꯤꯁꯨ ꯃꯥꯒꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩ ꯃꯣꯏ ꯗꯤꯄ꯭ꯂꯣꯃꯦꯁꯤꯗꯀꯣ ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯑꯃꯦꯔꯤꯀꯥꯒ ꯆꯥꯏꯅꯥꯒꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯍꯧꯁꯦ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯀꯣꯏꯕ ꯂꯣꯏꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯆꯥꯏꯅꯥꯅ ꯄꯥꯏꯁꯤꯜꯂꯛꯄ ꯍꯥꯏꯁꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯑꯐꯕ ꯄꯣꯠ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨꯅ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯥꯅ ꯉꯁꯥꯏꯒꯤ ꯆꯥꯏꯅꯤꯁ ꯐꯦꯛꯇꯔꯁꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯑꯩꯈꯣꯏꯒꯤ ꯅꯩꯅꯗꯣꯏꯁꯤ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯆꯥꯏꯅꯤꯁ ꯐꯦꯛꯇꯔꯁꯤ ꯅꯩꯅꯗꯣꯏꯅꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣꯗ ꯃꯌꯥꯟꯃꯥꯔꯁꯤ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯁ꯭ꯇꯦꯕꯤꯂꯤꯇꯤ ꯁꯨꯛꯂꯩ ꯂꯩꯇꯕꯁꯦ ꯁꯤꯗꯤ ꯂꯣꯏꯅꯃꯛ ꯆꯥꯏꯅꯥ ꯃꯈꯨꯠꯇ ꯂꯩꯕ ꯍꯥꯏꯗꯤ ꯃꯌꯥꯟꯃꯥꯔꯅ ꯂꯣꯏ ꯉꯝꯍꯟꯒꯦ ꯆꯥꯏꯅꯥꯒꯤ ꯃꯈꯨꯠ ꯂꯩꯔꯦ ꯃꯣꯏ ꯄꯨꯔꯥ ꯁꯧꯒꯠꯂ ꯂꯣꯏꯔꯦ ꯃꯌꯥꯟꯃꯥꯔ ꯃꯥꯏꯊꯤꯍꯟꯒꯦ ꯆꯥꯏꯅꯥꯅ ꯊꯥꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯁꯧꯒꯠꯂ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯥꯛꯄꯅꯤꯅ ꯍꯧꯖꯤꯛꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯏꯁꯤ ꯆꯥꯏꯅꯥꯅ ꯄꯩꯁꯥ ꯄꯥꯏꯔꯤꯕ ꯂꯂꯣꯟꯕꯤ ꯃꯌꯥꯝꯁꯤꯗ ꯑꯁꯤꯌꯥꯟꯒꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯟꯒꯤ ꯂꯝ 13 ꯍꯧꯖꯤꯛ ꯑꯃ ꯍꯦꯟꯀꯠꯂꯒ 13ꯁꯦ ꯃꯁꯤ ꯂꯣꯏꯅꯃꯛꯁꯤꯗ ꯃꯥꯅ ꯁꯤꯒꯤ ꯀꯔꯕꯥꯔ ꯇꯧꯔꯤꯕ ꯇ꯭ꯔꯦꯗ ꯃꯥꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯅꯔꯤꯁꯦ ꯁꯤꯗ ꯕꯥꯏꯂꯦꯇꯔꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯌꯥꯝ ꯑꯃ ꯃꯜꯇꯤꯂꯦꯇꯔꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗ ꯃꯥꯅ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤ ꯁꯔꯨꯛ 2 ꯊꯣꯛꯄꯒꯤ ꯑꯃ ꯏꯟꯗꯤꯌꯥꯅ ꯌꯧꯕ ꯉꯝꯗꯦꯕ ꯏꯀꯅꯃꯤꯁꯤ ꯌꯥꯝ ꯊꯤ ꯀꯥꯈ꯭ꯔꯖꯥꯠꯅꯤ ꯑꯗꯨꯅ ꯁꯣꯝꯗꯁꯨ ꯑꯃꯨꯛ ꯏꯟꯗꯤꯌꯥꯅ ꯃꯥꯒꯤ ꯁꯥꯎꯠ ꯑꯦꯁꯤꯌꯥꯒꯤꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤक ꯄꯟꯖꯔꯤꯕ ꯂꯝ ꯃꯌꯥꯝꯗꯣ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯣꯏꯒꯦꯔꯥ ꯁ꯭ꯔꯤ ꯂꯪꯀꯥ ꯑꯣꯏꯒꯦꯔꯥ ꯚꯨꯇꯥꯟ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯄꯥꯜ ꯑꯣꯏꯒꯦꯔꯥ ꯁꯤ ꯂꯩꯔꯤꯕ ꯂꯝ ꯃꯌꯥꯝꯁꯤꯡꯁꯤꯗ ꯑꯃꯨꯛ ꯕꯤꯖꯤꯅꯦꯁ ꯇꯧꯖꯅꯕ ꯍꯣꯠꯅꯕꯗꯁꯨ ꯆꯥꯏꯅꯥꯅ ꯍꯦꯟꯖꯜꯂꯛꯈ꯭ꯔꯦꯅ ꯑꯗꯨꯅꯗꯤ ꯏꯟꯗꯤꯌꯥꯒꯤꯁꯨ ꯃꯥꯁꯨ ꯑꯁꯤꯌꯥꯟꯒꯤ ꯂꯝ ꯃꯌꯥꯝꯁꯦ ꯁꯦ ꯃꯦꯂꯦꯁꯤꯌꯥ ꯍꯥꯏꯔꯣ ꯀꯝꯕꯣꯗꯤꯌꯥ ꯂꯥꯎꯁ ꯍꯥꯏꯔꯣ ꯑꯗꯒꯤꯗꯤ ꯏꯟꯗꯣꯅꯦꯁꯤꯌꯥ ꯍꯥꯏꯔꯣꯀꯣ ꯑꯗꯩ ꯏꯚꯟ ꯁꯤꯡꯒꯥꯄꯨꯔꯒꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯅ ꯏꯟꯗꯤꯌꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯁꯣꯝꯒꯤ ꯏꯟꯗꯤꯌꯥꯅ ꯀꯔꯕꯥꯔ ꯕꯤꯖꯤꯅꯦꯁ ꯇꯧꯗ꯭ꯔꯦ ꯍꯥꯏꯁꯦ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯝ ꯃꯌꯥꯝꯁꯤꯡꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ ꯃꯃꯥꯡꯒꯤꯗ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯦ 111 ꯕꯤꯂꯤꯌꯟ ꯗꯣꯂꯔꯁꯅꯦꯕ ꯁꯤ ꯌꯥꯝꯗ꯭ꯔꯦ ꯍꯥꯏꯅꯤꯀꯣ ꯁꯤ ꯆꯥꯏꯅꯥꯒꯤꯗꯤ ꯌꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯁꯨꯃꯥꯏꯅ ꯂꯥꯛꯀꯥꯟꯁꯤꯗ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯇꯝ ꯁꯥꯡꯅ ꯏꯟꯗꯤꯌꯥꯅ ꯃꯁꯤꯒꯤ ꯂꯂꯣꯟ ꯏꯇꯤꯛꯁꯤ ꯇꯧꯕ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯗꯋꯦ ꯄꯣꯔꯠꯁꯤꯅꯦꯕ ꯀꯂꯥꯗꯥꯟ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯁꯤ ꯁꯤꯗꯋꯦ ꯄꯣꯔꯠꯁꯤ ꯌꯥꯎꯔꯤꯅꯦꯕ ꯀꯂꯥꯗꯥꯜꯒꯤ ꯇꯨꯔꯦꯟꯁꯤ ꯍꯣꯠꯇꯣꯛꯑꯒ ꯖꯍꯥꯖ ꯆꯪꯕ ꯆꯟꯅꯕ ꯇꯧꯔꯒ ꯁꯤꯗꯋꯦꯗꯒꯤ ꯁꯣꯝꯗꯒꯤ ꯑꯥꯏꯖꯣꯜꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯂꯥꯛꯄ ꯕꯥꯏ ꯔꯣꯗꯇ ꯂꯥꯛꯄ ꯄꯣꯠ ꯃꯌꯥꯝ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯅꯣꯔꯠ ꯏꯁꯀꯤꯁꯨ ꯕꯤꯖꯤꯅꯦꯁ ꯇꯧꯅꯕ ꯑꯗꯣ ꯇꯁꯦꯡꯅ ꯌꯥꯝꯅꯕꯨꯗꯤ ꯅꯣꯔꯠ ꯏꯁꯀꯤ ꯃꯤꯅꯔꯦꯜ ꯃꯌꯥꯝꯁꯤ ꯄꯨꯊꯣꯛꯅꯕꯅꯤ ꯀꯥꯏꯅ ꯊꯑꯣꯏꯅ ꯃꯁꯤ ꯄ꯭ꯔꯣꯖꯦꯛꯁꯤ ꯁꯦꯝꯕꯅꯤ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯌꯥꯎꯏꯀꯣ ꯑꯗ ꯁꯤ ꯂꯣꯏ ꯇꯧꯔꯀꯥꯟꯗ ꯁꯤꯗꯋꯦꯗꯒꯤꯗꯤ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯒꯤ ꯂꯝ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧ ꯌꯥꯕꯒꯤ ꯄꯣꯠꯁꯤ ꯂꯩꯔꯀꯥꯟꯗ ꯁꯤꯒꯤ ꯀꯂꯥꯗꯥꯜ ꯄ꯭ꯔꯣꯖꯦꯛꯁꯤ ꯆꯥꯏꯅꯤꯁ ꯐꯦꯛꯇꯔꯒ ꯑꯅꯤꯁꯤꯅꯦꯕ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯀꯣꯟꯇꯦꯛꯁꯇ ꯕꯦꯔꯥ ꯂꯩꯔꯤꯁꯦ ꯕꯦꯔꯥ ꯂꯩꯔꯤꯁꯦ ꯀꯃꯥꯏꯅ ꯂꯩꯔꯤꯅꯣꯗ ꯑꯣꯖꯥꯟꯖꯤꯠꯀꯣ ꯉꯁꯥꯏꯒꯤ ꯀꯂꯥꯗꯥꯜ ꯄ꯭ꯔꯣꯖꯦꯛꯁꯤ ꯁꯛꯁꯦꯁ ꯑꯣꯏꯕ ꯀꯥꯟꯗ ꯏꯟꯗꯤꯌꯥ ꯏꯀꯅꯃꯤ ꯌꯥꯝ ꯀꯥꯈꯠꯂꯛꯀꯅꯤ ꯃꯥꯅ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥꯁꯦ ꯌꯥꯝ ꯐꯖꯅ ꯀꯔꯕꯥꯔ ꯇꯧꯔꯅꯤ ꯁꯤꯔꯣꯏꯗ ꯄꯣꯔꯠ ꯑꯣꯏꯔꯅꯤ ꯑꯗꯩꯗꯤ ꯀꯜꯇꯥꯐꯧ ꯂꯥꯛꯄꯁꯨ ꯌꯥꯝ ꯅꯛꯑꯦ ꯑꯗꯒꯤ ꯏꯟꯗꯤꯌꯥꯟ ꯑꯣꯁꯟꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯅꯤꯀꯣ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯁꯤꯗ ꯆꯥꯏꯅꯥꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯟ ꯑꯣꯁꯟꯁꯤꯁꯨ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯑꯗ ꯁꯤꯒꯤ ꯃꯔꯨ ꯑꯣꯏꯕ ꯏꯟꯗꯤꯌꯥꯟ ꯑꯣꯁꯟꯁꯤ ꯆꯥꯏꯅꯥꯅ ꯋꯤꯗꯥꯎꯠ ꯑꯦꯅꯤ ꯔꯤꯒꯨꯂꯦꯁꯟ ꯇꯧꯅꯤꯡꯗ ꯇꯧꯕ ꯂꯥꯛꯄꯁꯤꯁꯨ ꯏꯟꯗꯤꯌꯥꯅ ꯃꯁꯤꯁꯨ ꯀꯟꯇ꯭ꯔꯣꯜ ꯈꯔ ꯇꯧꯅꯤꯡꯉꯦꯕ ꯄꯥꯏꯔꯕꯅꯤ ꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯗꯤ ꯁꯤꯒꯤ ꯁꯃꯨꯗ꯭ꯔꯒꯤ ꯄꯣꯠꯁꯤꯁꯨ ꯏꯟꯗꯤꯌꯥꯒ ꯆꯥꯏꯅꯥꯒ ꯔꯤꯒꯨꯂꯦꯁꯟ ꯈꯔꯗꯤ ꯂꯩꯔꯅꯤꯗꯅ
mai niyom yabe yadaba adu tawba tawdabaina adu kumbagi post mayam leibasina adu edi now India na zik khwaidagi maru oriba Southeast Asia ji business tawna bahona pada moigala ronti tawra mari leina bahona da khwaidagi maru orisi Myanmar ji amthi maru oi Myanmar ga maru oi banina Myanmar ji da akhoi ga hek thanana dong longna akhoi gi thongal orisi ma oi banina Myanmar gi rajniti jine problem lai jinam yamna stability leitaba adagi military junta military na lebangak pa adagi di ihous yam toi toba adi magi akoibada leriba lalo myam se san gi wagera kachin karen gi wagera wa gi wagera tang gi wagera arakan army wagera chin state wagera pulap chi da magi allies tori ba pdf wagera simyam jidina mu irang ji am chong tobonina akhoi ji ta sengna ga di we are very much in hotbed ko akhoi na tummi ji mai thakta ne ada sida magi politics si to matamda national interest India ge ba interest to foreign policy ga mai le na ba interest to ga Manipur gi state interest ka ju ani si khitang naksana na satpa mi yai dana ko haibadi ke noida India gi yeng bada akhoi mi amji bali gi haming wo yu haibadi yar roi ba ko aduga kaladal project ki damak ta di chin state ki chin CDF kumba laloba lunatina ba darkar wai moi tina rak pa haisi ke noida somda changthok chanchin yadana khotana adagi akhoi sida irang hori basisu moi yaudana moi gi makhut yaudana khotana tawda India na khangna khamdagi maram ju adu maneba adagi amana mu tasengna India na kanna mai shakti ji kanna legi hadi khoi gi ama political trilogy nam leriba political trilogy di kaino da number 1 da economic strength ani subada military strength subada political stability na aidi laipak tu gi manung da internal security jam lehenba da awang no poksi India da internal security da khwaidagi problem oiba madui marakta su Manipur na khwaidagi problem oiba amane ba kaino da Manipur gi ningtam lalhau tawyu me am jingsi ga northeast ki atai ga manadre ba maximum lalhau bu jingsi wari sagre ba akhoi sidadi sadri ba ada moisi akoina sonbra kanbra isu sei to bulurisi now moine le position ji trans border insurgency ka weba haidi mama polafam lamda yam heno operate tawdraga foreign lamjing do operate tawrisi arai bana teba trans border insurgency ase akoi border land raba insurgency ha bane ba adu di diplomatically moi gi zo atopal lamjing gi mari kari myam le ambi adna akoina khangdawa ne ba yam kupna khoina khangdawa ni moi intelligence network ta di kari no moi lui le ngone ba adu di Manipur da India gi internal security gi national interest da Manipur gi khoi Manipur state si yam ingna menta na control torga lehen ba pamsi India gi amane ba ada sigi demographic magi angle dam yenguraga akhoi da lariba community ji Naga Kuki Maitai pangane no major khara lerji ko subtribe sina taba sida mu Naga haisi India na mu khara yam hena mu lu na lodeba nungsi na lodeba kaino da moju India gi marakta lan hawi anti Indian anti national feeling lei sineba aduga Maitai ju anti national feeling lei sineba akhoi gi lariba wari sina ko aduga Kuki jing ji jam loyalty pi sineba Kuki am loyalty pi from the very beginning magi India ki national security da moina mate internal security da moina mate panglai as a counter insurgency measures moi adum thenare aduna bu sudu moi da ju lanju ke su tok da badu suspension of operation thamina adu tampa ke koi baji loina makta dijanete kem try thoina question laga lebe dumaina thamba ngrang nan budi hongdong na review to war budi ngana gre ko moi strategy ji bobo ana adum yam jing du loi leiraga hojik sida loyalty ju piba galadar project ju amaru oiba adagidi sigi phumji kan da thokibra irang si sigumbai khudong sabasu kuki na udana ko moiju yamna singna planning tawduna strategy pajan lawga wise strategy ni ko adugo sigi mong torpase masi masagi geopolitics to ko mari yam thile neba kaladal lem da di kuki da ka wede mizoram maru wede na mizo hojik di mizoram thina maru wei gre ade kaladal project sigi ade chin state ki kuki yam maru wei gre
sin state maru oi bai se somda kuki miyam se maru oi dana aduna si loina bak si akoina kupna khang changi aduga akoi gi state ki oina su sai habiri do ling edi palak matang chief minister yam lak sida chingi naga gi chinau sing yang maso ero disang ero yam sang na pan gre adi micro minority even alimuddin bok pan gre aduga meite miyam su pange sida koi ethnic politics ki poti leite kuki ngasi kai ko ando moi namdu haifet haibo su ngasagi chairinge phei do han bada kuki MLA yam leramde minister yam leramde haujikti yam marang kain lere haujik tara moi adu de missing kala pai ne ba sijung sai demography di yaw de ne ba ai migration da maru ne hai se akoina mi henjel pai je jaji yam lai lobu ya de ba ke da moi ji yam yamaga election bank sa ka yaw to ne ba sum sa ko de la di Bangladesh da Bengal Canada Tripura da Bengali ne sarkar loi pai gri ne ba aseng ba mi jing do pai dri ne ba aduna masi migration jisu adegi illegal immigration jisu check to bo khop ji central government ju state government ju yam darkar ba sai da ne ba sai gi yam ai ja mathang lak sage phani mathang se waja kano lak sage waja Dr. Y Premanda lak sage waja khoi politics na leibak ngai ano bo policy plan ka am semi miyam na di koi chexil hudaba haigadra politics na core issue oina thorak tana Manipur si mayam na huji koi irang sida haitare unrest situation si koi thatang ma hela miyam irang sida haina rei si Manipur si koi politician sing si na pukjel seng dana leibak ngalak padagi salak sarabra natragana lupki gadore hainera ko wafam si masina koi geopolitics india engineer sing si karamba miyeng ama miyam yenga kadagi haibasi swai matang sa kamai thamini ye oza dana mini patan thambi he ko geopolitics ki matang do aduga dum mari leni hoji koi thoiba Manipur gi koi war haiba conflict haiba share indaga mi tam tang hatba genocide to wi keno siga geopolitics ki mari ire lena ba adaga sigi geopolitics ki engineer to wi sing si akoi gi legislature sing si su adugi part amane ba ko ado koina madu yaw ngam da this different thing ni adugi porsi am wi adune ni politics na pi geopolitics isam samna akoi di yam kana political science ki satre na tam ni khangmudi hawali ko lu gi satre ni koina lu de su khar yaw yam kan yaw na tab geopolitics akoi gi isam sam simplest tam da di akoi gi geography and politics haibani ne yelena sai country chi geography sina magi aduna base to politics to ne maru ina foreign affair gi porsi malakani adagi di magi military power gi chumba adagi balance of power ga koina nga tamakpada adi economic ki chu lakani adi military policy strategy me am loina ma geography base to lep to ne ko Manipur si su Manipur wanti whole India si mana tare area se India ki sum India subcontinent si khu yengom change bako mamangai di khoina non aligned movement na India se kanam yaw da non aligned ne lekhal leramba hawjiti non aligned ki principle se thado lap thore India se lap tho hawjiti khoi power se khoi world se hawjiti mamangai di bipolar unipolar to multipolar ne hujil leisi aduna America na leading role lori jaga am mate lonari adagi di hujiga maroina Russia ke factor adagi di Myanmar gi China ki factors in India maru di China si hawjipudi punna honari akoi gi masi hap yekna ba hap maru bai duni ba China ja khoi gi di China gi competition ki kenu si yawba America da su khoya punna honna ba si geopolitics nakna bani sai Myanmar si China ga naknari ne amurumda hawjipudi khaga bera khale ne hai adu khoi yam kana kayam leina ba khangdi na in haijai di sai gi Myanmar gi swai si da khoi gi lan tawri swai si da yawri si asum ethnic ties khasu leiba Chin state ki kari ki Myanmar ke tuba jaga singjiga masi myam ko nei nawam changi no study of Myanmar sam da ka leiba khoina ana khoi geopolitics ki khoi akhoi de soide si nga sai pot che jeida Manipur gi rajti tawri chinau sing ko akhoi matakta mayam tawbi re leiki da ba yawre hauji su tawri rajti si masi kanoni continuing process ne ba ko ara khoina India ki foreign policy de India ki geopolitical kanosi da khoina ngasi bokte de khathudon yaw mande Manipur gi kano si rules yam pi de khoina akoi gi government si di center da 100% depend to leibani ko akoi suspension operation bu ero adagi di FMR gi bu ero adagi di NRC gi bu ero any issue si akoi di center depend to leiba koi
ꯃꯗꯅꯤ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯁꯤ ꯅꯣꯔꯠ ꯏꯁꯀꯤ ꯁ꯭ꯇꯦꯠꯁꯤꯡꯗꯤ ꯃꯆꯥ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯜꯂꯤꯁꯤ ꯑꯁꯥꯝ ꯈꯛꯇꯅꯤ ꯑꯇꯩꯗꯤ ꯑꯁꯣꯟꯕ ꯉꯥꯛꯇꯅꯤ ꯃꯤꯖꯣꯔꯥꯝꯁꯨ ꯁꯣꯜꯂꯒꯁꯨ ꯃꯥꯒꯤꯅ ꯃꯣꯏꯗ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯤ ꯀꯟꯕꯅꯤꯅ ꯔꯤꯖꯅꯦꯜ ꯐꯣꯔꯁ ꯑꯃ ꯂꯩꯕꯅꯤꯅ ꯃꯣꯏꯗ ꯑꯗꯨꯒꯤ ꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯃ ꯂꯩꯕ ꯃꯣꯏꯗ ꯑꯩꯈꯣꯏꯗꯅ ꯔꯤꯖꯅꯦꯜ ꯐꯣꯔꯁ ꯂꯩꯇꯕ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯗ ꯅꯞꯄꯒ ꯍꯤꯡꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯤ ꯃꯌꯥꯝꯅ ꯐꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯣꯟ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯗꯕ ꯖꯤꯑꯣ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠꯅꯗꯤ ꯀꯩꯁꯨ ꯌꯥꯝ ꯂꯧꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯇꯧꯗꯣꯏ ꯁꯦꯟꯇꯔꯗ ꯇꯛꯀꯗꯧꯅꯦꯕ ꯁꯦꯟꯇꯔꯗ ꯇꯛꯑꯒ ꯁꯦꯟꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯄꯣꯂꯤꯁꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕꯁꯤꯗ ꯍꯥꯎ ꯐꯥꯔ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯣꯏꯁꯤ ꯃꯃꯥꯏ ꯂꯩꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯃ ꯆꯪꯉꯦꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯁꯤ ꯗꯦꯟꯖꯔ ꯂꯩꯗꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯀꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯁꯥꯟꯅꯕꯗ ꯃꯅꯤꯄꯨꯔ ꯁ꯭ꯀꯦꯞ ꯒꯣꯠ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯤ ꯑꯗꯨꯅ ꯂꯥꯁ ꯑꯩꯈꯣꯏ ꯀꯩꯝ ꯆꯤꯡꯅꯔꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯄꯨꯜꯂꯨꯕꯁꯤꯕꯨ ꯂꯝꯕꯨꯗꯤ ꯂꯩꯍꯧꯔꯅꯤ ꯃꯤꯁꯤꯗꯤ ꯐꯛ ꯇꯥꯅꯤ ꯈꯜꯂꯦꯕ ꯑꯩꯈꯣꯏꯅ ꯑꯗꯨꯅ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏ ꯐꯔꯛ ꯑꯃ ꯇꯥꯔꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯏꯟꯗꯤꯌꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯜꯆꯔ ꯑꯗꯨꯗꯁꯨ ꯂꯩꯍꯧꯗꯒꯨꯝ ꯇꯧ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯨꯔꯥ ꯂꯦꯞꯍꯧꯗꯒꯨꯝ ꯇꯧ ꯑꯩꯈꯣꯏꯁꯨ ꯃꯔꯛꯇ ꯍꯥꯏꯔ ꯂꯩꯅꯦꯕ ꯍꯧꯖꯤꯛꯁꯦ ꯃꯔꯛꯇ 50-50 ꯑꯩꯈꯣꯏ ꯊꯥꯏꯅ ꯏꯟꯗꯤꯖꯤꯅꯁꯀꯤ ꯀꯔꯤ ꯋꯥꯈꯜꯂꯣꯟ ꯃꯩꯇꯩꯒꯤ ꯙꯔꯃ ꯅꯤꯇꯤ ꯀꯔꯤꯒꯤ ꯅꯥꯒꯥꯒꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯂꯩꯖꯕ ꯑꯗ ꯏꯟꯗꯤꯌꯥꯒꯤ ꯄꯨꯔꯥ ꯏꯟꯗꯤꯌꯥꯅꯥꯏꯁꯁꯨ ꯇꯧꯗꯕ ꯃꯔꯛꯇ ꯍꯣꯔꯒ ꯂꯩꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯈꯠꯂꯦ ꯃꯁꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯍꯧꯖꯤꯛꯀꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯃꯃꯥꯡꯉꯩꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯝꯗꯦ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ 19 ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯑꯩꯈꯣꯏꯗ ꯌꯥꯝ ꯀꯟꯅ ꯈꯪꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇ ꯊꯦꯡꯅꯔꯛꯄꯗ ꯖꯣꯟ ꯃꯦꯀꯤꯟꯗꯔ ꯍꯥꯏꯕ꯭ꯔꯣ ꯑꯣꯖꯥ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯄꯥꯏꯑꯣꯅꯔ ꯐꯥꯗꯔꯕꯨ ꯍꯥꯏ ꯀꯅꯥꯒꯨꯝꯕꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯩꯅꯣꯅꯤ ꯖꯣꯒ꯭ꯔꯥꯐꯔꯅꯤ ꯖꯣꯒ꯭ꯔꯥꯐꯤꯗ ꯅꯠꯇꯕ ꯃꯥ ꯇꯧꯔꯤꯁꯦ ꯑꯦꯀꯥꯗꯃꯤꯁꯤꯌꯥꯟꯁꯨ ꯑꯣꯏꯕ ꯑꯗꯩ ꯄꯣꯂꯤꯇꯤꯁꯤꯌꯥꯟꯁꯨ ꯑꯃꯨꯛ ꯑꯣꯏꯁꯤꯜꯂꯛꯄ 1947 ꯁ꯭ꯋꯥꯏꯗ ꯂꯩꯒꯗꯕꯅꯤ ꯃꯣꯏꯅ ꯍꯧꯗꯣꯛꯑꯝꯃꯤꯅꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯦꯞ ꯑꯃ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯍꯧꯖꯤꯛꯇꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯃꯦꯞ ꯑꯃ ꯁꯦꯝꯃꯦꯕ ꯑꯃꯦꯔꯤꯀꯥ ꯑꯦꯟ ꯏꯠ ꯑꯦꯂꯥꯏꯟꯁ ꯀꯥꯏꯅꯀꯣ ꯑꯗ ꯏꯟꯗꯤꯌꯥꯒꯤꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯁꯤ ꯔꯁꯤꯌꯥꯗ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯁꯦ ꯑꯃꯦꯔꯤꯀꯥꯒꯤ ꯄꯣꯜ ꯁꯨꯝ ꯌꯥꯎꯁꯜꯂꯛꯄ ꯏꯚꯟ ꯆꯥꯏꯅꯥꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯀꯤ ꯀꯔꯤꯒꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯑꯆꯧꯕ ꯑꯃ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯔꯦꯅꯥꯗ ꯂꯩꯕ ꯑꯗꯩ ꯍꯦꯟꯗꯣꯛꯑꯒ ꯏꯟꯗꯤꯌꯥꯁꯤ ꯑꯃꯨꯛ UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯒꯤ ꯄꯥꯔꯃꯤꯅꯦꯟ ꯃꯦꯝꯕꯔ ꯐꯪꯅꯕ ꯇꯥꯟꯅꯔꯛꯄ ꯁꯤꯒꯤꯁꯤꯡꯁꯦ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯁꯦ ꯁꯝꯖꯤꯟꯅꯔꯛꯀꯗꯣꯏꯅꯦꯕ ꯁꯝꯖꯤꯟꯅꯔꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯔꯥꯖ꯭ꯌ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯦ ꯑꯥꯏꯗ ꯏꯔꯦꯁꯄꯦꯛꯇꯤቭ ꯑꯣꯐ ꯃꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯏꯔꯦꯁꯄꯦꯛꯇꯤቭ ꯑꯣꯐ ꯃꯥꯒꯤ ꯏꯊꯅꯤꯛ ꯇꯥꯏꯁ ꯑꯩꯈꯣꯏꯒꯤꯗꯤ 60 MLA ꯑꯗꯒꯤ 3 MPs including 1 Rajya Sabha ꯁꯤꯒꯤꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯃꯣꯏꯁꯨ ꯑꯀꯟꯕ ꯑꯃ ꯆꯪꯉꯤ ꯌꯥꯝꯅ ꯐꯤꯔꯦꯞ ꯑꯃꯗ ꯂꯦꯞꯄ ꯆꯪꯉꯤ ꯑꯗꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤꯁꯨ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯔꯤꯖꯣꯜꯁꯨ ꯂꯧꯅꯤ ꯄꯥꯔꯂꯤꯌꯥꯃꯦꯟ ꯑꯃ ꯇꯧꯔꯛꯀꯅꯤ ꯑꯗꯨꯁꯤꯡꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯍꯤꯡꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯋꯥꯟ ꯀꯃꯥꯟ ꯑꯃꯗꯀꯣ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯏꯊꯧꯁꯦ ꯐꯖꯅ ꯑꯩꯈꯣꯏ ꯑꯃ ꯆꯪꯉꯦꯕꯀꯣ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯛꯅꯕ ꯃꯅꯤꯄꯨꯔꯒꯤ ꯁꯥꯊꯤꯁꯦ ꯅꯛꯅꯕ ꯁ꯭ꯇꯦꯠꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯥꯛꯅ ꯌꯥꯅꯗꯦꯕ ꯃꯤꯖꯣꯔꯥꯝꯁꯦ ꯑꯩꯈꯣꯏ ꯌꯥꯅꯗꯦ ꯑꯗꯒꯤꯗꯤ ꯅꯥꯒꯥꯂꯦꯟꯁꯦ ꯑꯃꯨꯛ ꯌꯥꯅꯤ ꯑꯃꯨꯛ ꯌꯥꯅꯗꯦ ꯑꯁꯥꯝꯗꯤ ꯌꯥꯝ ꯌꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯑꯅꯛꯄ ꯁ꯭ꯇꯦꯠꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏ ꯌꯥꯅꯕ ꯉꯝꯗꯦꯕ ꯑꯗꯨꯒꯤ ꯄꯣꯠꯁꯤ ꯂꯩꯕꯅꯤꯅ ꯍꯌꯦꯡ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯆꯧꯕ ꯂꯥꯟꯁꯦ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪ ꯐꯔꯛ ꯇꯥꯔꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯔꯤꯚꯤꯖꯤꯠ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯗꯁꯨ ꯑꯩꯈꯣꯏꯅ ꯁꯦꯡꯅ ꯊꯝꯒꯗꯕꯅꯤ ꯗꯤꯁ ꯏꯁ ꯑꯋꯥꯔ ꯁ꯭ꯇꯦꯠ ꯃꯁꯤꯒꯤ ꯋꯥꯡꯃꯗ ꯆꯠꯄꯤꯒꯅꯨ ꯆꯠꯂꯒꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯐꯔꯛ ꯇꯥꯛꯀꯅꯤꯗꯤ ꯑꯩꯈꯣꯏ ꯇꯣꯉꯥꯟꯅ ꯇꯥꯅꯤ ꯈꯣꯠꯅꯤ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏ ꯍꯤꯡꯕꯒꯤ 이퀄리티 아마 짱드로 그노기 구자라트기도 થોડુંક geopolitics 스와간기 멘마의 geopolitics 머니푸르의 geopolitics 차이나지 tawbada moidi kaji soktu da khoisineba maximum soktu manipurni adi mathangda mizoram ad arunachal pradesh nagaland si mathang solkadoineba manipurni maximum soktu si aduna aina khambada aikoisi yam resolute oiba aduga yamna tangdu laitana ko thabak tawm changi adudane khoi ngasai iditna haibadu maina khoi ranji tawbisu yam pukchi yam sengba moina double standard tu eko India ada nama haizen, ada Manipur miam dan nama haizen tauga, ada electoral politics tauga lebaki, lebak ni nationalism ki patriotism jauh dan nama ini ranti, ma payah tau lera ba, hayeng aku ni bab tarik pada ba. India ki geopolitics aku scapegoat oidna, aku si masih jam zeda beri dana kau. Assam is dikhabu yami dah, Assam dik karor muka khar lei bani lakho tram, sahaja population je. Aku ini 35 lakh si wari ni, jadi macam khaidu odeng kambada, aku ini अखोई पॉपुलेशन जी बेराने बदन मसी गुदु मक्सी यंग मचुम मन कल याम नजे मथंग से कनदा लाक्से ओजा दन बि जराक्से ओजा कोइन पुवारी मक हंकटा सुम पंजरबदा कोइ चैतरेट खुंताकपगी एरिया दुदा अखोइना कदाइ फावबा वागिबा अखोइगी एंसेस्ट्रल लैंड सिंग बो कोइना ngak sen na बखोनबा मतमदा
ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯔꯁꯤꯡꯁꯤ ꯉꯥꯛꯁꯦꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯈꯤꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯏꯈꯪ ꯈꯪꯉꯤ ꯑꯗꯨꯒ 1891ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯕ꯭ꯔꯤꯇꯤꯁꯁꯤꯡꯁꯤꯅ ꯕ꯭ꯔꯤꯇꯤꯁ ꯀꯣꯂꯣꯅꯦꯜꯁꯤꯡꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯕ ꯂꯥꯛꯄ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯁꯜꯂꯕ ꯃꯇꯝꯁꯤꯗ ꯃꯈꯣꯏꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯣꯔꯛꯈꯤꯕ ꯃꯤꯁꯤꯡꯁꯦ ꯃꯁꯤ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯄ ꯃꯇꯝ ꯑꯩꯈꯣꯏꯒꯤ 1947 ꯃꯣꯏꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯗꯅ ꯍꯟꯈ꯭ꯔꯕ꯭ꯔꯥ ꯃꯣꯏꯁꯤ ꯁꯤꯗ ꯑꯗꯨꯝ ꯈꯨꯟꯗꯥ ꯂꯩꯇꯥꯔꯒ ꯑꯗꯨꯝ ꯃꯥꯒꯤ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯗ ꯇꯤꯜꯂꯕ ꯃꯇꯨꯡꯗꯁꯨ ꯏꯟꯗꯤꯌꯥꯟ ꯁꯤꯇꯤꯖꯟ ꯑꯣꯜꯂꯒ ꯂꯩꯍꯧꯔꯦ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯈꯨꯟꯗꯥꯃꯤꯟꯅꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯌꯦꯜꯍꯧ ꯃꯤꯁꯤꯡꯁꯤꯒ ꯑꯅꯤꯁꯤ ꯄꯨꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯂꯩꯕꯥꯛꯁꯤ ꯉꯥꯛꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯤ ꯏꯟꯗꯤꯌꯥꯟ ꯄꯣꯂꯤꯇꯤꯛꯁꯇ ꯌꯥꯎꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨ ꯁꯨꯃꯥꯏꯅ ꯌꯥꯎꯔꯒ ꯂꯥꯛꯏꯕꯁꯤꯗ ꯕ꯭ꯔꯤꯇꯤꯁꯅꯗꯤ ꯃꯈꯣꯏꯅ ꯄꯣꯔꯛꯑꯝꯕꯁꯤꯡꯁꯦ ꯃꯁꯤ ꯄꯨꯗꯅ ꯍꯟꯈ꯭ꯔꯕꯅꯦꯕ ꯃꯣꯏꯅ ꯂꯩꯅꯤꯡꯉꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯩꯍꯧꯔꯕꯅꯦꯕ ꯑꯗꯨꯅ ꯂꯩꯍꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔ ꯏꯁꯨ ꯀꯣꯔꯠꯀꯤ ꯏꯁꯨꯅ ꯍꯧꯖꯤꯛꯀꯤ ꯏꯔꯥꯡꯁꯤꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯁꯤꯗ ꯉꯥꯡꯅꯔꯛꯄ ꯋꯥꯐꯝꯗ ꯀꯣꯔ ꯏꯁꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯗ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯅ ꯑꯃ ꯌꯥꯝ ꯇꯣꯏꯅ ꯄꯜꯂꯒ ꯁꯤꯖꯤꯟꯅꯔꯛꯏꯁꯦ ꯃꯁꯤꯒꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯁꯤ ꯃꯇꯝꯗꯨꯒꯤ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯩꯈꯣꯏ ꯃꯁꯤ ꯌꯨꯝꯀꯣꯛ ꯊꯤꯕꯅ ꯆꯍꯤ ꯃꯥꯒꯤ ꯕꯦꯖ ꯏꯌꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯦꯞꯄꯒ ꯌꯨꯝꯀꯣꯛ ꯊꯤꯔꯤ ꯍꯥꯎꯁ ꯅꯝꯕꯔ ꯃꯁꯤꯡ ꯊꯤꯔꯤ ꯀꯗꯥꯏꯗꯅ ꯀꯅꯥ ꯍꯦꯟꯀꯠꯂꯛꯏ ꯀꯗꯥꯏꯗꯅ ꯀꯅꯥ ꯇꯧꯗꯦ ꯃꯥꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯕꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯄꯣꯠꯅꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯉꯥꯛꯂꯣꯟꯗ ꯌꯥꯎꯕꯤꯔꯤꯕ ꯃꯇꯝꯒꯤ MLA ꯃꯤꯅꯤꯁꯇꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛꯁꯤꯗꯁꯨ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁ ꯏꯟꯖꯤꯅꯤꯌꯔ ꯍꯥꯏꯁꯤ ꯏꯟꯖꯤꯅꯤꯌꯔꯁꯤ ꯃꯇꯝꯗꯨꯒꯤ MLA ꯃꯤꯅꯤꯁꯇꯔꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯁꯤ ꯑꯣꯏꯒꯗꯣꯏꯅꯤ ꯏꯟꯖꯤꯅꯤꯌꯔ ꯑꯩꯈꯣꯏ ꯁꯤꯗ ꯄꯟꯖꯔꯤꯕ ꯀꯩꯅꯣꯁꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯏꯟꯖꯤꯅꯤꯌꯔꯁꯤꯡꯁꯤꯅ ꯃꯥꯒꯤ ꯐ꯭ꯔꯦꯝꯁꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯐ꯭ꯔꯦꯝꯁꯤ ꯁꯦꯝꯃꯛꯅꯅꯕ ꯉꯁꯥꯏ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯀ ꯁ꯭ꯇꯦꯠ ꯏꯟꯇꯔꯦꯁꯀ ꯑꯅꯤꯁꯤ ꯌꯦꯡꯅꯕ ꯃꯇꯝꯗ ꯁ꯭ꯇꯦꯠꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯒꯗꯧꯔꯕ꯭ꯔꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯩ ꯃꯔꯝ ꯃꯥꯏ ꯐꯦꯛꯇꯔꯥꯏꯖꯦꯁꯟꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯑꯗꯨ ꯃꯇꯝꯁꯤꯗ ꯂꯩꯔꯝꯕꯁꯤ ꯃꯃꯥꯡꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯃꯣꯔ ꯗꯦꯟ 9 lakhsꯅꯦꯕ ꯑꯗꯨꯕꯨ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯃꯇꯨꯡꯗꯗꯤ 2.5 ꯌꯥꯝ ꯍꯥꯡꯉꯖꯥꯠꯅꯤ ꯃꯌꯥꯟꯃꯥꯔꯗ ꯂꯩꯈꯤꯕ ꯑꯗꯩ ꯑꯇꯣꯞꯄꯗ ꯂꯩꯈꯤꯕ ꯆꯦꯟꯈꯤꯕ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯒꯤ ꯊꯋꯥꯏ ꯃꯥꯡꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯝꯃꯅꯤ ꯀꯩꯅꯣꯗ ꯃꯇꯝꯗ ꯌꯨꯝ ꯑꯃꯇ ꯃꯩ ꯆꯥꯛꯇꯕ ꯂꯩꯈꯤꯗ꯭ꯔꯕꯅꯤ ꯌꯨꯝ ꯂꯩꯄꯣꯟꯇ꯭ꯔꯦ ꯈꯨꯟꯇꯥꯛꯄ ꯍꯥꯏꯁꯤꯅꯦ ꯌꯨꯝ ꯂꯩꯈꯤꯗ꯭ꯔꯦ ꯂꯝꯕꯤ ꯂꯝꯍꯥꯡꯁꯤ ꯂꯣꯏꯅ ꯁꯤꯡꯅꯥꯡ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯒꯤꯗꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯂꯣꯏ ꯆꯦꯟꯈ꯭ꯔꯕꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯃꯥꯒꯤ ꯆꯍꯤ 7 ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯑꯃꯨꯛ ಲಿಬರೇಟ್ ꯇꯧꯕꯁꯦ ꯁꯤꯗꯗꯤ ꯃꯥꯒꯤ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯣ ꯉꯁꯥꯏꯒꯤ ꯁꯔꯨꯛ 3 ꯊꯣꯛꯄꯒꯤ ꯑꯃꯃꯨꯛꯇ ꯉꯥꯏꯔꯦꯅ ꯌꯥꯝ ꯋꯥꯠꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯒꯝꯚꯤꯔ ꯁꯤꯡꯅ ꯂꯤꯕꯔꯦꯠ ꯇꯧꯔ ꯃꯇꯨꯡꯗ ꯃꯁꯤꯗ ꯂꯩꯕꯥꯛ ꯉꯥꯛꯄꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯒꯨꯟ ꯑꯃ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯍꯥꯟꯅꯒꯤ ꯄꯨꯝꯇꯥꯛ ꯇꯥꯛꯈ꯭ꯔꯕ ꯃꯅꯤꯄꯨꯔꯁꯤ ꯈꯨꯟꯇꯥꯛꯈ꯭ꯔꯕꯁꯤ ꯃꯥꯅ ꯅꯤꯡꯇꯝꯃꯒ ꯕ꯭ꯔꯍꯃꯤꯁꯤꯡꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯅꯤꯄꯨꯔꯁꯤ ꯄꯥꯜꯂꯛꯄ ꯃꯇꯝꯗ ꯃꯥꯅ ꯁꯦꯝꯕꯗ ꯆꯍꯤ 9 ꯐꯥꯗꯦ ꯍꯥꯟꯅꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯅꯤꯄꯨꯔ ꯑꯃ ꯃꯤꯌꯥꯝꯗ ꯄꯤꯌꯦꯕ ꯁꯤ ꯗꯤꯁ ꯏज ꯋꯥꯟꯗꯔꯐꯨꯜ ꯃꯁꯤ ꯀꯔꯤꯒꯤꯅꯣꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯔꯤꯁꯔꯁ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯦꯡꯀꯥꯟꯗ ꯅꯦꯁꯅꯦꯜ ꯀꯦꯔꯦꯛꯇꯔꯁꯤ ꯃꯇꯝꯗꯨꯒꯤ ꯃꯤꯌꯥꯝꯗꯨꯒ ꯂꯩꯉꯥꯛꯄꯒ ꯑꯅꯤꯃꯛ ꯂꯩꯕ꯭ꯔꯥ ꯁꯤꯅꯦꯕ ꯍꯥꯏꯗꯤ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯑꯗꯒꯤ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯝ ꯂꯩꯕ ꯊꯛꯁꯤ ꯈꯥꯁꯤꯗꯤ ꯅꯤꯌꯣꯝ ꯌꯥꯝ ꯅꯥꯏꯕꯗꯣ ꯕꯦꯕꯥꯔ ꯅꯨꯡꯕꯥꯔꯒꯤ ꯋꯥ ꯉꯥꯛ ꯅꯠꯇꯕꯗꯣ ꯑꯗꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯀꯣ ꯑꯗꯩ ꯃꯔꯤꯄꯥꯛ ꯌꯥꯝ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯂꯦꯞꯈ꯭ꯔꯕ ꯐꯤꯔꯦꯞꯁꯤ ꯍꯣꯡꯗꯕ ꯐꯥꯔꯝ ꯗꯤꯇꯔꯃꯤꯅꯦꯁꯟ ꯃꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯄ꯭ꯔꯖꯥ ꯑꯃꯁꯨꯡ ꯂꯩꯉꯥꯛꯄ ꯑꯅꯤꯃꯛꯇ ꯂꯩꯔꯒ ꯅꯤꯡꯇꯝꯕ ꯃꯇꯨꯡꯗ ꯄꯨꯈꯠꯂꯛꯄ ꯃꯅꯤꯄꯨꯔꯗꯨꯔ ꯑꯩꯅ ꯌꯦꯡꯀꯥꯟꯗ ꯑꯗꯨꯃꯛꯀꯤ ꯃꯃꯤ ꯇꯥꯏꯌꯦꯕ ꯑꯗ ꯃꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ 1840 ꯑꯗꯨꯋꯥꯏꯗꯒꯤ ꯀꯨꯀꯤꯁꯤ ꯄꯨꯁꯜꯂꯛꯑꯦ ꯍꯥꯏꯁꯦ 1881ꯒꯤ ꯁꯦꯟꯁꯁꯇ ꯀꯨꯀꯤꯁꯤ 9,000ꯒ ꯁꯝꯊꯤꯡ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯗꯦ ꯑꯗꯣ ꯃꯥꯒꯤ ꯍꯦꯟꯀꯠꯂꯛꯏꯕ ꯃꯁꯤꯡꯁꯤꯒ ꯁꯦ ꯈꯨꯟ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯁꯨ ꯍꯥꯏꯔꯁꯨꯀꯣ ꯈꯨꯟꯁꯤ ꯕꯦꯂꯤꯗ ꯃꯩꯇꯩꯒꯤ ꯈꯨꯟ ꯃꯁꯤꯡ ꯇꯥꯊꯩ ꯑꯗꯒꯤꯗꯤ ꯅꯥꯒꯥꯒꯤꯁꯨ ꯑꯇꯩ ꯃꯐꯝ ꯅꯠꯇꯅ ꯑꯦꯛꯁꯦꯞ ꯁꯦꯅꯥꯄꯇꯤꯒ ꯑꯗꯨꯒ ꯇꯃꯦꯡꯂꯣꯡꯒ ꯅꯠꯇꯅ ꯑꯇꯩꯗꯗꯤ ꯃꯁꯤꯡ ꯍꯟꯊꯩꯑꯕ ꯑꯗꯨꯒ ꯀꯨꯀꯤꯔꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯅ 1,000 ꯃꯌꯥꯅꯦꯕ 991 ꯍꯥꯏꯕ꯭ꯔꯥ if I'm not mistaken ꯀꯣ that means 1,000 ꯃꯌꯥ ꯈꯨꯟ ꯍꯦꯟꯀꯠꯂꯤ ꯍꯥꯏꯁꯦ ꯀꯥꯡꯄꯣꯛꯄꯤ ꯐꯖꯅ ꯍꯦꯟꯀꯠꯂꯤ ꯆꯨꯔꯆꯥꯟꯄꯨꯔ ꯐꯖꯅ ꯍꯦꯟꯀꯠꯂꯤ ꯃꯣꯔꯦ ꯍꯦꯟꯀꯠꯂꯤ ꯃꯌꯥꯝꯁꯤꯡꯁꯦ ꯃꯥꯒꯤ ꯃꯤ ꯍꯦꯟꯀꯠꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯗꯅ ꯑꯟꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯍꯦꯟꯀꯠꯄꯗꯤ ꯌꯥꯗꯦꯗꯅꯀꯣ ꯍꯥꯏꯗꯤ
ꯑꯩꯅ ꯄꯣꯛꯀꯗꯕ ꯑꯉꯥꯡ ꯑꯩꯒꯤ ꯄꯥꯔꯣꯟ ꯁꯨꯔꯣꯟ ꯆꯍꯤ 10 20 30 40 50ꯗ ꯑꯩ ꯄꯣꯛꯀꯗꯕ ꯃꯑꯣꯡꯗꯨꯗ ꯃꯤꯁꯦ ꯍꯦꯛꯇ ꯍꯥꯏꯐꯦꯠ ꯑꯦꯚꯔꯦꯖꯇ ꯄꯥꯊꯣꯛꯄꯗ ꯆꯍꯤ ꯑꯃꯗ ꯑꯅꯤ ꯑꯍꯨꯝ ꯃꯤ ꯑꯃꯅ ꯄꯣꯛꯄ ꯌꯥꯕꯒꯤ ꯐꯤꯕꯝꯗ ꯂꯥꯛꯑꯗꯤ ꯃꯣꯏꯅ ꯄꯣꯛꯄꯗꯤ ꯅꯠꯇ꯭ꯔꯦ ꯃꯤ ꯆꯪꯉꯦꯗꯤ ꯈꯪꯉꯤꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯉꯜꯂꯤꯉꯩꯗꯒꯤ ꯁꯤꯗ ꯂꯩꯈ꯭ꯔꯤꯗꯅ ꯂꯩꯕꯁꯤꯡꯗꯨꯗꯤ ꯑꯩꯅ ꯈꯟꯖꯕꯗ ꯃꯣꯏꯗꯨꯗꯤ ꯁꯦꯟꯁ ꯑꯣꯐ ꯂꯤꯕꯤꯡ ꯇꯨꯒꯦꯗꯔꯁꯤ ꯂꯩꯌꯦꯕ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯅꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯀꯥꯏ ꯈꯜꯂꯦꯕ ꯑꯗꯨꯒ ꯁꯦꯟꯁ ꯑꯣꯐ ꯕꯤꯂꯣꯡꯒꯤꯡꯅꯦꯁ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯕꯒꯤ ꯄꯣꯠꯇꯨꯁꯨ ꯂꯩꯖꯩꯑꯕ ꯃꯣꯏꯗ ꯑꯗꯨꯒꯨꯝꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯩ ꯌꯦꯂꯣꯡꯃꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯣꯏꯁꯦ ꯑꯗꯨꯒ ꯑꯊꯦꯡꯕꯗ ꯆꯪꯉꯛꯄꯁꯦ 61 ꯃꯌꯥꯟꯃꯥꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ 61ꯗꯩ ꯍꯧꯔꯦꯀꯣ ꯃꯣꯏ ꯉꯥꯏꯍꯥꯛꯇꯅ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯂꯥꯟ ꯇꯧꯅꯕ ꯈꯟꯅꯕ ꯑꯗꯒꯤ ꯅꯪ ꯑꯩꯈꯣꯏꯅ 88 ꯑꯅ ꯍꯥꯏꯗꯣ ꯃꯁꯤꯁꯨ 1988ꯀꯤ ꯁꯥꯇ꯭ꯔꯒꯤ ꯏꯔꯥꯡ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯤꯁꯤ ꯍꯦꯛꯇ ꯏꯁꯤꯡꯗꯒꯤ ꯀꯩꯅꯣ ꯍꯩꯗꯣꯔꯛꯄꯒꯨꯝꯕꯅꯦꯕ ꯁꯣꯝ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯂꯥꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯂꯥꯛꯑꯒ ꯑꯌꯥꯝꯕ ꯁꯟꯗꯣꯛꯇꯅ ꯁꯨꯝ ꯂꯩꯈꯤꯕ ꯄꯣꯠꯇꯨꯅꯦ ꯑꯗꯣ ꯇꯁꯦꯡꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯆꯤꯇꯥꯒꯣꯡ ꯍꯤꯜ ꯇ꯭ꯔꯦꯛꯀ ꯊꯥꯔꯒ ꯑꯋꯥꯡ ꯅꯣꯡꯄꯣꯛꯁꯤꯗ ꯀꯨꯀꯤꯁꯤ 40 ꯂꯥꯛ ꯁꯨꯃ ꯂꯩꯔꯝꯅꯤ ꯍꯥꯏꯕ ꯅꯤꯌꯔꯂꯤ ꯌꯥꯝ ꯂꯩꯈ꯭ꯔꯖꯥꯠꯅꯤ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯤꯡꯁꯤ ꯂꯩꯔꯤꯁꯤ ꯍꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯕꯨꯕꯨꯗꯤ ꯂꯩꯔꯦꯀꯣ ꯑꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏꯒꯤꯗꯁꯨ ꯌꯥꯝ ꯍꯦꯟꯖꯜꯂꯛꯈ꯭ꯔꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯗ ꯉꯁꯥꯏ ꯍꯥꯏꯕꯤꯔꯤꯗꯣ ꯂꯩꯉꯥꯛꯄꯁꯤꯅ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯆꯦꯛ ꯇꯧꯕ ꯉꯝꯍꯧꯗꯕꯅꯣ ꯀꯥꯏꯅ ꯍꯥꯏꯕꯁꯤ ꯉꯁꯤꯁꯤ ꯁꯤ ꯀꯣꯏꯁꯟ ꯌꯥꯝ ꯉꯁꯤ ꯇꯧꯅꯔꯤꯅꯤꯗꯅꯀꯣ ꯇꯧꯅꯕꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯁꯦ ꯂꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯒꯤ ꯃꯁꯥꯅ ꯑꯃꯦꯔꯤꯀꯟ ꯄ꯭ꯔꯖꯥ ꯑꯃꯅ ꯃꯦꯛꯁꯤꯀꯥꯟ ꯑꯃ ꯆꯪꯉꯛꯄꯗ ꯃꯣꯏꯅ ꯑꯣꯏꯅ ꯄꯥꯎ ꯄꯤꯅꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯂꯨꯔꯤꯁꯤ ꯑꯩꯒ ꯃꯥꯟꯅꯕ ꯀꯝꯃꯨꯅꯤꯇꯤ ꯑꯃ ꯆꯪꯉꯛꯑꯒꯗꯤ ꯂꯝꯁꯨ ꯂꯝꯍꯥꯡ ꯑꯣꯏꯔꯒꯗꯤ ꯂꯩꯖꯖꯅꯣꯅ ꯂꯩꯍꯟꯕꯒꯤ ꯄꯣꯠꯁꯤ ꯉꯜꯂꯤꯉꯩꯗꯒꯤ ꯍꯣꯠꯅꯔꯛꯄꯁꯤ ꯔꯤꯃꯣꯠ ꯑꯦꯔꯤꯌꯥ ꯉꯥꯛꯇꯅꯤꯅ ꯈꯪꯕꯖꯥꯠ ꯅꯠꯇꯦꯕ ꯑꯗꯒꯤ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯔꯦꯖꯤꯝ ꯂꯩꯕ ꯍꯥꯏꯁꯤ ꯍꯥꯟꯅꯗꯤ 40 days ꯑꯣꯏꯔꯝꯃꯤꯅꯤ ꯆꯪꯉꯒ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤꯗꯅ ꯚꯤꯖꯥ ꯌꯥꯎꯄꯣꯟꯇꯦꯅ ꯑꯗ ꯀꯅꯥꯅ ꯊꯣꯛꯈ꯭ꯔꯦꯁꯨ ꯈꯪꯄꯣꯠꯇꯦ ꯆꯪꯈ꯭ꯔꯦꯁꯨ ꯈꯪꯄꯣꯠꯇꯦ ꯚꯤꯖꯥꯒ ꯂꯧꯅꯗꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯆꯠꯀꯥꯟꯗ ꯚꯤꯖꯥ ꯂꯧꯕꯁꯦ ꯅꯨꯃꯤꯠ 19 ꯋꯥꯠꯂꯤꯉꯩꯗ ꯍꯪꯕ ꯂꯥꯛꯑꯦꯕ ꯄꯨꯂꯤꯁꯅ ꯇꯤꯀꯦꯠ ꯀꯛꯑꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯦ ꯆꯠꯀꯗꯕ ꯇꯥꯔꯤꯛꯁꯤ ꯂꯦꯞꯄꯕ꯭ꯔꯥ ꯅꯨꯃꯤꯠꯁꯤ ꯁꯤꯗ ꯉꯥꯏꯔꯦ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯪꯕ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯆꯠꯄ ꯈꯨꯗꯤꯡꯒꯤ ꯍꯪ ꯂꯥꯛꯑꯦꯕ ꯍꯣꯜ ꯗꯤꯁ ꯌꯨꯔꯣꯞꯀꯤ ꯂꯝ ꯑꯇꯩ ꯆꯠꯄꯁꯤꯡꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤꯅ ꯑꯗꯨꯃꯥꯏꯅ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯂꯩꯔꯒ ꯆꯦꯛ ꯇꯧꯕꯤꯅꯕ ꯂꯩꯈꯤꯗꯕꯒꯤ ꯆꯦꯛ ꯇꯧꯕꯤꯅꯕ ꯂꯩꯕꯗꯨꯒꯤ ꯃꯊꯛꯇ ꯃꯥꯅ ꯆꯪꯉꯛꯑꯒ ꯂꯩꯐꯝ ꯆꯥꯐꯝ ꯂꯧꯒꯗꯧꯕꯗꯨ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯇ꯭ꯔꯒꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤꯗꯅ ꯑꯗ ꯑꯩꯒꯤ ꯏꯃꯥ ꯏꯆꯥꯡꯇ ꯃꯤꯖꯣꯔꯥꯝꯅ ꯍꯥꯏꯗꯨꯗꯤ ꯕ꯭ꯂꯗ ꯏꯁ ꯊꯤꯀꯔ ꯗꯦꯟ ꯋꯥꯇꯔ ꯍꯥꯏꯅ ꯑꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯂꯥꯛꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯗꯤ ꯃꯣꯏ ꯏꯟꯊꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯆꯤꯟ ꯁ꯭ꯇꯦꯠꯁꯤꯁꯨ ꯇꯁꯦꯡꯅ ꯃꯣꯏꯒꯤ ꯃꯣꯏ ꯀꯥꯡꯂꯨꯞ ꯂꯩꯖꯔꯤꯁꯦ ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯂꯨꯁꯥꯏꯁꯦ ꯌꯥꯝ ꯐꯖꯅ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯃꯤꯖꯣꯁꯦ ꯑꯗꯣ ꯃꯁꯤꯒꯤ ꯁꯤ ꯌꯦꯡꯉꯒ ꯆꯪꯉꯛꯄꯗꯣ ꯑꯗꯨꯝ ꯂꯩꯍꯟꯕꯁꯤꯗ ꯃꯗꯨ ꯗꯤꯐꯦꯟ ꯇꯧꯒꯗꯕ MLAꯁꯦ ꯂꯩꯕꯥꯛ ꯉꯥꯛꯄꯁꯦ ꯖꯥꯟꯁꯦ ꯃꯣꯏꯅ ꯑꯃꯨꯛ ꯀꯩꯗꯧꯒꯦꯗ ꯏꯂꯦꯛꯁꯟ ꯕꯦꯡ ꯁꯥꯒꯠꯄ ꯐꯩꯌꯦꯅ ꯈꯜꯂꯦꯕ ꯅꯥꯎ ꯏꯂꯦꯛꯁꯟ ꯕꯦꯡ ꯏꯁ ꯚꯦꯔꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯏꯟ ꯗ ꯁꯦꯟꯁ ꯗꯦꯠ ꯆꯤꯡꯁꯤ ꯔꯤꯖꯥꯔꯚ ꯁꯤꯠ 10 ꯂꯩꯔꯦꯀꯣ ꯆꯤꯡꯗ 10 ꯂꯩꯈ꯭ꯔꯦꯕ ꯆꯤꯡꯃꯤꯒꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ 40 ꯂꯩꯔꯦ 40ꯁꯤ ꯏꯠꯁ ꯅꯣꯠ ꯔꯤꯖꯥꯔꯚ ꯐꯣꯔ ꯗ ꯃꯩꯇꯩꯁ ꯀꯣ ꯃꯩꯇꯩꯒꯤ ꯔꯤꯖꯥꯔꯚ ꯅꯠꯇꯦ ꯃꯣꯏꯅ ꯍꯥꯏꯗꯣ ꯌꯥꯝ ꯂꯥꯜꯂꯦꯕ ꯆꯤꯡꯒꯤ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯁꯤ 90ꯁꯦ ꯁꯤꯗꯅꯦ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯂꯦꯞꯅꯤꯡꯕ ꯂꯦꯞꯄ ꯌꯥꯏꯑꯕ ꯅꯦꯄꯥꯂꯤ ꯂꯦꯞꯄ ꯌꯥꯎꯈ꯭ꯔꯦ ꯀꯥꯔ ꯂꯩꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯖꯒꯪꯃꯩ ꯀꯥꯈꯤꯀꯣ ꯍꯥꯏꯗꯤ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯅꯠꯇꯦꯕ ꯏꯠꯁ ꯅꯣꯠ ꯔꯤꯖꯥꯔꯚ ꯐꯣꯔ ꯗ ꯃꯩꯇꯩꯁ ꯁꯤ ꯂꯣꯏ ꯂꯦꯞꯄ ꯌꯥꯏꯑꯕ ꯂꯦꯞꯄꯤꯅꯤꯡꯉꯗꯤ ꯑꯗꯣ ꯃꯣꯏꯒꯤꯗꯤ ꯑꯩꯈꯣꯏ ꯂꯦꯞꯄ ꯌꯥꯗ꯭ꯔꯦꯕ ꯃꯣꯏ ꯔꯤꯖꯥꯔꯚ ꯇꯧ ꯊꯝꯃꯕꯅꯤ 20 ꯁꯤꯠꯁꯦꯀꯣ ꯑꯗꯨꯗ 20 ꯁꯤꯠꯁꯤꯗ ꯑꯃꯨꯛ ꯑꯥꯎꯇꯔꯒꯤ ꯁꯤꯠꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤꯁꯤꯅꯦꯕ MPꯒꯤ 20ꯒꯤ ꯁꯤꯠꯁꯤꯗ ꯑꯣꯖꯥꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯤꯁꯤꯅ ꯑꯃꯨꯛ ꯈ꯭ꯋꯥꯏꯗꯒꯤ ꯈꯔ ꯑꯦꯟꯇꯥꯒꯣꯅꯤꯁꯇꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤ ꯅꯥꯒꯥ ꯀꯨꯀꯤꯅ ꯑꯃꯨꯛ ꯂꯩꯔꯦꯕ ꯃꯣꯏꯁꯤ ꯁꯤꯠ ꯌꯦꯟꯅꯔꯛꯄ ꯃꯇꯝꯗ 20ꯁꯤꯗ ꯅꯥꯒꯥꯅ ꯃꯁꯤꯡ ꯌꯥꯝ ꯌꯥꯝꯃꯤꯉꯩꯗꯅ 15 ꯌꯧꯗꯣꯏꯅꯦꯕ ꯑꯗ ꯀꯨꯀꯤꯅ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤꯉꯩꯗ 5 ꯈꯛꯇ ꯂꯩꯗꯣꯏꯅꯦꯕ ꯀꯨꯀꯤꯅ ꯑꯃꯨꯛ ꯃꯁꯤ 15 ꯌꯧꯒꯦꯗꯤ ꯃꯤꯁꯤ ꯄꯪꯂꯩꯗ ꯂꯩꯔꯒ ꯏꯂꯦꯛꯁꯟ ꯕꯦꯡ ꯁꯥꯒꯠꯂꯒ ꯑꯃꯨꯛ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯗ ꯈꯨꯟ ꯇꯥꯕ ꯌꯥꯗꯦꯅ ꯃꯥꯒꯤ ꯀꯦꯟꯗ꯭ꯔꯗ ꯏꯟꯊꯣꯛꯅꯔꯛꯏꯁꯦ ꯑꯗꯨꯒ ꯃꯥ ꯇꯥꯕꯗ ꯑꯩꯉꯣꯟꯗ ꯀꯥꯟꯅꯩꯅ ꯈꯟꯕ ꯀꯨꯀꯤꯁꯤꯡꯅ ꯑꯃꯨꯛ ꯇꯥꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯗꯤ ꯏꯂꯦꯛꯁꯟ ꯐꯪꯉꯤ ꯑꯗꯨꯒ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯗꯣꯏꯅꯦꯕ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯐ ꯄꯣꯄꯨꯂꯦꯁꯟꯁꯦ
मोरे ले लेदना अदे दी सुचामपुर लाख यारे कांबुक लाख यारे अतई नगागी डिस्ट्रिक्ट सिंग दम संगजन बहन बे यारे होनदना ताई नेबा लई नेबा अदमाई सुम लईबगी पोसी सपोर्ट तौनबदगी इलेक्शन बैंक सागतपदगी मपान की मी सरपसी येंजनगदब कंसर्न एमएलए सिना येंजलखिद्रेबा फ्रॉम द वेरी बिगिनिंग अदुना बिकॉज ऑफ दैट ngасidi कुकी की मसिंग यामगिद्रबदो ngасidi सितरा ऑक्युपाई तौरइनेबा नगान तरा कुकी दे नगान भारी दे लमिनेना अरे सुम हेला दित्रा मा योक्तोइनेबा सिजु नगाना सिनेबा मोइना मुनि दोन पोमिसे आइदि मुइदि लांग्या लेते अदे लांगाइ लेबा कम्युनिटी दु पला लापे हालिबा यारिबा अदु लाकपदु थिंग्रगदि को मसिंगदु याम हेंकलकनेबा सिना सुमाइ तौदना ngасai हाबिदु लेंगाक पसिंगी मनुंगदा कंसर्न ओबदुना चीफ मिनिस्टर लो उपोंते कनो अखोई सादे लेब कैबिनेट मिनिस्टर ने कसु उपोंते नत्रा अखोई लोइना ब हुमफुजी मणिपुर की सखुतपगी दमकत को मागी थबइंगांग पुमिनदना एज ए पॉलिटिकल एग्जीक्यूटिव वर्क तोरबनिना for the welfare of the whole the people of Manipur kari kari tawum thoke je each of the members in the tora the problem na deb adu marak sida community me yam jing je mai election bank sangana bada ato to par lab ko mi jing je haidok na deb aduna ju mi jing je yam hen gi bane ba aduna masi yam phasana check tawba khotpasi लिंजेन मानवम चंगी प्रजान याददी लेबंग मोय आइदि मोय लेकांदा मोयदा हाना युमम दलेम दोइनेबा अदगिदि हिंगोन गदो माना अखोगी कोसे चलगा सुम लेबि जिलाग्रा बनु उ वा होरि म्याम इ नुम करी करी कुपनबा खोनबा युमदि पक्सा सायायबा अदुगा अदाय दलेबा सांगा तालगा खोलगा हौरिबा पोचै हैरा करी करी तोरगा हिंगबगिदि याम थि लाइग्रेबा अदमाय तोर मसिंग सुम हेंगलपदुना ngасidi मसिंग हेंगत पिरजु कैसु कायदेबा तसेंगना मपान की चाखत पलमदा मिटोप संगपसी याम वेलकम तवेबा करिगिनोदा मोय मिटोप संगप लोइनबक्सी मिटोपनेना खंगतोगा सोशली पॉलिटिकली राइट लेहनगनी इकोनॉमी राइट लेहनगनी पॉलिटिकल राइट लेहनदेबा वो थादा हंदे बोले पे हंदे थबैगांग सुदना कोतना नपि आं लौदना कोतना लेमिनबा दुम यायबा केदा वर्क फोर्स समनेबा मोयजुको अदा लुरिसी लेमिनबा हैतबा तोंगानगे का हारपगुंबा अदगी याम कुकी से खर साथी बजानी नर्सिंगना मोइजी मी याम देना लेहन मदो ससा की निंथौजिना खर कुइना लेरा काम निंथौ मथु लान होरैनि दना अदु मतम से थंगाल जाम ना ओइरिबा थंगाल ने मोइ चाम पुरगा थिंदबई वारी गेम लैरिबा अदु थमजनिंगे दि होसि हंबिरि बदुदा यामरोइना लेंगा पसिंगना तबोम थोकदु तौदबा हाइसे मसिमा माइ कम्युनिटी दुगी ममाइ मसक इंगदना लौसन बा मिसिंग यामना होनबा डेमोक्रेसी इज द नंबर निदना नंबर दु यामगदी मागी पॉलिटिक्स तबु यायना खनबा अदुगा यामरोइना इलेक्शन बैंक सागत पसे सिना होगिबा मणिपुर की मसिंग यामोंग चादना हेकत खिबसे मसिजु मदुगी मरम मनेना इ अदमाइ थमसगे याम नोइजे मथंग से ओजा प्रमाण लाक्सगे ओजा इंडियन डेमोक्रेसी की कोई मसिगी मनुंग सिते यावरि बाय कोई लेंगा क्लोनसी पावर शेयरिंग डेमोक्रेटिक पावर शेयरिंग सिदा अकोई तोंगान तोंगान मसिदा अकोई स्टेट सिदा खुदम मोइना पंजा तारगदी अकोई सि सीट हुमफुनी एमएलए हुमफुसी माइ मागी दि आइना चीफ मिनिस्टर वैरे आइना मिनिस्टर वैरे सिगी डिपार्टमेंट जी मिनिस्टर वैरेना आइ लोइ पासन तारगदी लाइरिबा कंसर्न मागी एमएलए सिंगी पावर शेयरिंग दु सुमा लोइ पासन गिबा कनो सि लोइना पासन गी तारगदी अदाय कांदुदा लिंजेल मानदबगी वाखलोन मानदबगी political crisis is twice the laga अखोगी ngasi thamjari pa topic politics engineering fail oiba geopolitics engineer fail oibase twice the fail oibigi chaka se twice the nandhabagi area se twice the lakadra kamai trope mari budi ele ne ngaptani ko khoidi india sidi democracy satpani india ti manipur su satle ko asi aseng ba democracy ki principle du level le bapta de ko de du wari ni khoi kon hiding de da hojiki posida khoigi कोई अलार्मिंग नहीं को कोई नदी कोई न खंडरी सिदी मफयम न खना बयानी दुगा कोई मणिपुर की कॉन्टेक्स्ट येंगदी फिवम याम सोबने बको कोई न सुम खंग दबयानी अकोई दा डिलिमिटेशन एक एना 2002 गेम लेबने बा अदुने ने कोई डिलिमिटेशन तौदोरे का हाइजे कॉन्स्टिट्यूशन की बाउंड्री से लोइना मु याल अदुने होजी मिसिंग द येंगा अन मसी की हौजी पुदी एमएलए 60 सिदा चावराना कोई येंगबदे याम कुपथदबिदा
40 plus 10 plus 10 ne wari boba adagi di tamona haibo do mani am chumbe wani akoi reserve city reserve ni adun atopan lepa ya daw adu akoi sin open ni koi 40 mle mo si any mi lepa ya do ni any jaga da akoi ki ban border list yaw mi oi ta ga di any constitution lepa ya do ne bako lemo sing di aduga asai gi akoi open le ba koi ne reserve de changal lepa ya do adu pot nam leiba ana hayeng delimitation tawraga di masigi composition sum khongani handak tawdo delimitation si supreme court ta case leiribani pending da koi ana delimitation si mu tawraga di koi assembly ki constituency su mu khara mu onthong si la ne boundary ka se ko adu la ga di ong phak tarani hayeng 40 plus 10 40 plus 10 plus 10 oiram base hay khalega 30 dal handarani मोने 20 गुम्बा मोए दी कुकी सिना पॉपुलेशन क्रॉसिंग गलक डेमोक्रेसी दी पॉपुलेशन वाने डिलिमिटेशन की मतंग दु लापग लेना हुजिक अनरेस्ट सिचुएशन नम सुलेरी सी इलीगल मिसिंग हेकपगी सी अचौबा फैक्टर अमदी ओइरिनी सिगी अचौबा फैक्टर अम ओइरिबा मसागी मिटोप खंतोकपगी थबकसे मसी प्रायोरिटी नंबर 1 दा मसे कोइ तौननबसी एमएलए हुमफुसे समानन लेमिनबगी स्टेप अमा ताइ फदब स्टेप अमा मसाइ ज लेगदरा सिदी यम दका ले अखोइ ततन हाइजबदुनी अखोइन लाउसिन लाउबैदुने बसिना अदुगा अखोइ सिदी पॉलिसी गसाइ के हाइतारे अखोइगी पब्लिक ओपिनियन फॉर्म तौनबा अदगिदी करी करी मेजर लखो पे याइ लेबाक सि साखो थौरांगी अखोइना दु पिजबने बको अग मेन एक्टर ओइना साइ इंजीनियर तौदो सिदी असेंबली मोय हुंबुजी बाइदी अहिंबा हुंबुजी तौदेने मोय अहुम सिनी रियल इंजीनियर से अदर मोय हुंबुसिना तौदगदी कैम कानारोय हुंबु प्लस 3 दिल्ली दे लाइब मोय हुमजिगा 63 सिना तौदुइने बको प्लेयर मचा मचा लेनी वे आल्सो प्लेयर मचा नि सही ग्रास रूट लेवल लेब प्लेयर मचा मचा को लेखाई कई खोइ प्लेयर मचा नि प्लेयर चौबसि मोयने कोइ मणिपुर की ओनि यंका मोय 60 गा मोय हुंगा मसे अमरोय भाई तारे मोय सि यामना कलेक्टिव और इरेस्पेक्टिव पोलगन पार्टी खलदि यारोय को कांग्रेस ना हाइबदु बीजेपी ने तौररोय बीजेपी ने हाइब कांग्रेस ओपोजिशन ओरनि अदुदि यारोय आइ तो खोने तोइना हाइजबदु साउथ अफ्रीका लेबाक से नेल्सन मंडेला की लेबाक सिदा हुजिस कमाय तोगेदा मोयदी अखोइगी नेशनल सॉलिडेरिटी गवर्नमेंट का मोय गवर्नमेंट से पार्टी लेती ख्वाइदा हेब मिदो इकोनॉमिक से ख्वाइ हेबदुना फाइनेंस मिनिस्टर वारी बोबा लो द ख्वाइ लो मिनिस्टर लेबाक जा खोना होनरे मोयदी अदु वाखन गजे आय होरे मी कांसेप्ट तो आमाय तो नखो मणिपुर अदु कुमथरक पतारे कुमथरक इ रेस्पेक्ट पोलगन लेबाक की ओइबदि पोलगन पार्टी वाखन खनबिरो नो होजिसि मणिपुर से कंजेगा एंग साइजबदो डिलिमिटेशन लाकपदा पुरा होंगदोइनी डिलिमिटेशन अनि अहुम लाकप मतमददि मैतेसि माइनॉरिटी ताकदोइनी नागासी माइनॉरिटी की मथंग सेकेंड माइनॉरिटी वर्कदोइनी कुकीसिना मी हुंबुसि मगदो मोय निफु मंगा काखलकदोइनेबा निफु मंगा काखल इंडिजिनस पीपल सिना एंसेस्ट्रल लैंड ngapjagani hedra law khongise एरिया अदु वारि तार मफै ता पेंदबगी मा कामुंग द मखोंग दोंग थिलगा सुम मथनगा सुसाइड तौरि सि जगदरा खंगद्रे ओरो अबदि खलगा 45 मोई 45 ओरनी असेंबली 60 जिदा मैतै की 15 गुम 10 गुम ओरनी नागान अनि गुम ओरनी अमाय लातो कुइद्रबने जही खै मतुंगदा तै ता सुम दिल्ली में तो लाने कैम खमिरोनु अदुदा इंजीनियर ओइदोरिबा हुजिकी मोई हुंबुगा दिल्ली लेयो मोई हुंजिकी यामर ओय मोइना तगदोइनी अदुदनि हुजि इलीगल माइग्रेंट सिंग से इमिग्रेंट बु हायरो सिसिनि खंदोकपसि मोइना तगदोइने अन एनआरसी का फास्ट प्रायोरिटी एनआरसी जु फेल ओइदोनि गो सोरदि ममिंग एनआरसी तौर यारो एनआरसी फास्ट प्रायोरिटी पिबिरो नेशनल रजिस्टर सिटीजन अपडेट तौबसे सि फास्ट प्रायोरिटी पीरगा आइना हाइबरती मसि सुप्रीम कोर्ट ना सर्बानंद सोनोवाल 2005 अपाव केस निको सोनोवाल सिजुकी अकोइ करी मिनिस्टर ओरे मासे शिपिंग नुबी ओइबनी अदुगी नुपा आसाम सि मिस ओरे मासे माना पब्लिक इंटेलिजेंस थाबने अन आसाम सि एग्रेशन थ्वे एग्रेशन आकांदा मी मयाम लास्ट अकोइ इलीगली लममदा इन्फ्लक्स तौरगा मदुना मफमदुगी ngसाइगी जियोग्राफी दा डेमोग्राफी दा होंग ताग दिस कॉल एग्रेशन ना सुप्रीम कोर्ट आर्थर ले मची कनाना हाइबनो कांदा अफाव इंटरनेशनल स्कॉलर यान ब्राउनी हाइबोंगा जी स्टाक हाइबोंग ले मबानी ना हाइबदो बोरो तो सुप्रीम कोर्ट ऑफ इंडिया ना this called aggression. Assam is facing aggression by the Bangladeshi na loina Assam si sachale ni kienda kradi adu high kanda NRC hawre ni NRC ki Assam ekon ko lejere lerega su real NRC di hujiki sarban da sonowal ki case degi lai ne bako ana foreign ek akoi di tawge di se akoi asoi bane soi ani ni amana border je fajana nga amdaba this is aduna ne koin Assam rifle he koin sejeri do kaino Assam rifle ek 2006 very clear ne Assam rifle tawgi thabak ahum amana akoi gi counter insurgency operation tawba ani subana
ngasai border ngakpa ahum subana law and order maintenance da public pa kanoda general kanoda khogi administration da in the area of civil power taw ahum jine mai tabak se border ngakpe ani du fail ore na border su leitre border le jante da manipur gi sidi kon geopolitical pa khana ban there's no border free ni lampa ko mane ji chang ko si chaning ko si ad kaim le jante adun drug ki kari ge adegi di drug trade ade arm trade pukai chai je khoi aside masi masu aduna khoi asam pol toina saibedo saibe aina saibe nati ek tu de piba mandated duty ahum do fail ore haibani da aduma laire adegi akhoi gi MLA mantri sing jinu matam matung ina su mi am sangai na thinga si na thingdaba adai lai mi duna su ethnic ties ni akhoi amatani han hai khangale leibak tuwa mani ko khoi khangado samane pakistan india ga border lai mi du samane som lai ju adu samane pakistan som lai samane adu khola taw ya thabang nati border sidi border oina tare adu hayeng sa khola kanda akhoi gi european country da free regime movement mo da visa nu sa capture european country puja sa pa free da do ine visa free country amaina khoi ju kun sa khola kan thadu pe ai adu this different thing akhoi da border ma kan taw dre sang pa thidok tre aseng badi akhoi na NRC haibani NRC gi requirement da kai tabni matam sana akhoi foreigner act 19 kanu se 46 se pala ga foreigner tribunal da foreigner court puto ga mi je khandu ga deportation tawam da ga kachu da kai ta bane da akhoi na adu sum taw da kaya foreigner eki makhala kaya na khandu ga na kachu khaduk ti hai NRC taw rasu am sin da hai joge NRC taw rasu foreigner eki makha da ne khandu ka do si very clear obi over NRC taw ro asam NRC taw se foreigner eki makha da foreigner tribunal mayam sem adu makha da foreigner je khandor ine aduna adu tawdu mechanism du NRC haibani adu khadu di foreign ek makha khandor ka do ine aduna foreign ek si nahawai 1946 akoi india chang na lejeramam ne mi aduna aina khambada akoi gi matam pale sing sina yana masakhiba magi sit ai gi pham kai da lore angon sogolo ade akoi na ta kayam chum khangde chumam su ai ko jiri gu masidi mi mana pa tap chalen electoral roll da kari mi du mamin paning di nungai te na bor ka da ka no jite mana di ma du bor ka na ba ma electoral politics si aw solid na sum laina ba hona jaba paisa beng electoral beng se mane ba adu gi khujik ma wen ka da hai bani da adun leiba ke khan mi di ma pusel oi ba mai aina toina pan ba ni mizoram ja khona policy kai kan moi da di khuji sapiro di de mizoram sapiro hek sang ba na kai le khangani adu aina leiba le kai republic ta mizo na taba kayam lai si moi masing ju khangi mami ju khangi kai le khangi ai gari number ju khangi aso de bat khangi moi di amai to na khoi gi system am so khoi di isa gi system jo khoi na tham jade ba khoi di free loi thadok ba jing ma ne to khro ne imphan da bok ta in kham da i le gi immediate pram le rang ne si imphan manung da hapta da adagi di thangai banda adi sago manda masi kana na thiroi thijali ai du akhoi su this is duty of the general people akhoi na su police pau pi do ni court pau pi do ne si akhoi di akhoi paisa phang lore mai te de paisa ra ngaw me ko di naga mai te khona paisa ra ngaw bani paisa gi lan si da akhoi di atang gi oi ba pot ga nga ngai ba akhoi da kai ta re physical pleasure se si da akhoi de kai ha akhoi gi ben tham gi da akhoi tectonic kai no ga hai ma si da ngaw na pain pleasure gi rang si lup tran le ra ba akhoi di aina khamada akhoi hogolak pa de yan tar hogolak pa da ina ji मागी नेफम लेबापु लेरा मोदुनी मथंग जे ओजा दन बि लाक्सगे ओजा कोगी मयाम सुम उनरिबा इचम चंबा मी जिंगसिना उनरिबा मवोंग सि लैंगाक की लेरिबा सिविल इंजीनियरिंग डिपार्टमेंट की लैंगाक की तोलोप चारगा लेरिसि मसिगी इंजीनियरिंग डिपार्टमेंट की थबक सिंगसि लाक मतमदा कॉन्ट्रैक्टर हुजिन ठिकादार गन हाइनबसि ठिकादार सिंगसिना थबम त पिबियु न बांग सगी आई थबम त सुजगे न से ठिकादार दुदा नोनजरगा हाइजरगा चचरगा मा ठिका सि ताव ठिका तौरे मा माइ पाए सेन पाइ खले अदुगा मुआ भोले कोले अदु माइ मथक्तम तोंग लेखले गासाइगी अखोइगी इलेक्टोरल पॉलिसीज द इलेक्टेड पर्सन सिंगसिगी मरक्ता कया यामना मागी लेबाक की ओइबा इशू सिदा कया यामना नक्सलकदगे अखोइगी लेबाक कांगलोन सि पुवारी ग सागोन न करमाइना चक्कदगे सि कयामना उगदगे जि वोट पिगदब पीपल न कयाम उरी अदुगा मखोइगा हयें थबक तौमिनगदोइबा कांगू सि अखोइ चावर इंडिया की UPSC की एग्जाम मैम अदुम खंगनरे मणिपुर की MPSC की एग्जाम खंगनरे सिगी एग्जाम सिंगसि माइ पांगलाबा मी सिंगदुना मणिपुर की मदुगी सेक्रेटरिएट न लेडी सिंगसिगा टाइट अप तौरगा लेबाक सिंगाइरक ngaukpa kairакpa kolakpa adugi semba sabasi sidagi loi thokondoi ne si मैम खंगनरबा पोने मसिगी खंगनरबा पोचida
yamna ngasai gi aina panjaki ba MLA humphusing sigi marakta chiengadaba tawgadaba magi thabakki mawong design aduga magi wakhalon mayam singa si karom da thamdobagi no favoritism da khoina wak tawbagi culture amada laktar gadi masi yamna unite oiba unique oiba structure amada aikoina aikoigi ancestral land sing sibu ngapangam godoribra aduna aikoigi politics ngasi khoin thamiba geopolitics engineer se fail oiba sungya yadi haibase aikoigi voter sing sina minna yam singbam changi habise kamai thami ujanji kenoni da khoigi lebang na komida lari yamna hai gadawni asu leite adagidi lari hai badasu afom te yaw dabsu leba adagi lari hai tabdasu yam ti famsu leba akhoi experience tasu ko mari pa no siba mari pa miyam gi problem understand the problem politics ai se adamadi power ni aduga luru pakanda experts in ko ga tanaba yaba ma dum khangwa ya ken edi problem nati kaim problem nati ba sagi luri se lengak pa isida khwaidi maruina ma miyam gi khanba isina priority pi ga damne miyam gi musu ma gi lepa khoina leipak nungsiba ga lengak nungsiba ga khene ga ise leipak nungsiba di khoi manipur di leipak nungsiba mi yaw yaw drena lengak nungsiba di am leba madi dunia gi mini adani moi lengak sida chai aro ada tore du tore lebang apa misi phagera proreta ngak ta leba kang budu khoi social worker ga man thorpa khoi lengak ning bai se adugo leipak ning bai sina leipak sigi leiriba manipur gi huji huji film ji anabane stethoscope tha ragi yengda anabada doctor na anabadu patient dugi magi nari mong dugi seriousness khangba duaina leipak ning mi di leipak si pai kan da loi khange leipak si kyam ware akoi gi future ji kaino kari thokadage ke dogadage se machine maram moidana lengak pyam chirakne pel oi ba moidi adi propok salak pai tare adi werakadol budu uraga hari ne ba kalba yaba matam le da kaloji haibigi ne sauri myamse aduga lengak ning kangbu jina adu mu som ne ba sairi e aduna lengak pagi damakta di lai su haiba khotpa matik sawa sadaba yam darkar leite sumna degi pletona hairamba yam phasaba greek pletona hairamba ne ba akoi gi lai pasing sina ye ba lai sida thawai yawman gidana sak sagraba sadaba ise yam khangan deba lai ju yebudi ai bosi sak sagraba sadriba ise yam kawgal khangan deba aduna lai yek pa horum dai da lai yek pudugi manak tu da ai sak sadri na tharaga thamne yaba that means mana artist tuna magi lai ye ibudugi damakta mathwai lupchaba dumaina lenga pasing na praja gi damakta khanbada sak sai sade kawgadam ne haine that means my priorities is praja da piu have never praja di leibak tu ni dana leibak tu praja lei du ni dana ko adu maina mari pa nung siba yorba mari pa ki damakta khanba yorba magi priority miwe bani ai individual su khara tawdaba yaba na te natra adu di yam secondary adu ko hosiki du main tawraga leipak mana leipak nung siya din waza je ai waza je ke no mai je ko waza je lai yam team phaba gold medalist naga waza be yam jante waza hoi ning dadi waza hoi be khwai phari je third division da pass taw gena waza hoi ning ba mi mana waza hoi ning ni ma angang kai do ro phaga de khalli pai yengi hangi angang ji ga loina rei aduna angang yam phagale ko adu maina mati yam chaba yam khangba politics hai bai tabag warante sagi mongo da magun me am yaw butare sai khoina ngangna risida power se determine to buda quite importance is magi quality of the leaders hai moina quality of the leaders in quality of the leaders e dui matuina leipak to meji tong kap khine ba leipak to a leinung sangna chakota bu ya ba ada sigi quality is kari wo mage de sai lai yam hi benate ba mati yam cha benate ba sigi quality is kai mu na tre hojiki do he should understand the problems of his people kamaina madi power pai ni policy semaga minidina praja gi problem du mana khanga policy program mayam simbiraga madu du lehendraga di krai di strike to duino the krai the ban to duino khana nei na bada ma phate kana na hai duino sumdrane aduna adugumba mayam du leibani na akhoi gi da sangra matam sida sumbing biyo ba lengak pa mayam jingsi gi
ꯑꯦꯁꯦꯠꯁꯦ ꯁꯨꯝ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯤ ꯁꯨꯝ ꯆꯠꯄꯤꯌꯣꯕ ꯌꯨꯝ ꯈꯤꯇꯪ ꯋꯥꯡꯕ ꯀꯅꯥꯏꯅꯣ ꯃꯣꯏꯗ ꯑꯣꯏꯔꯝꯕꯅꯤ ꯑꯗꯩ ꯂꯝꯄꯥꯛ ꯂꯝ ꯐꯖꯕ ꯂꯧꯕꯨꯛ ꯄꯥꯛ ꯂꯩꯔꯗꯤꯅꯦ ꯑꯦ ꯃꯥ ꯂꯧꯔꯕꯅꯤ ꯍꯥꯏꯔꯛꯀꯅꯤꯀꯣ ꯗꯦꯠ ꯃꯤꯟꯁ ꯑꯩꯅ ꯍꯥꯟꯅ ꯏꯝꯄꯣꯔꯇꯦꯟꯁ ꯄꯤꯌꯦꯕ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯅ ꯁꯦꯀꯦꯟꯗꯔꯤ ꯑꯣꯏꯌꯦꯕ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯗꯤ ꯃꯥꯁꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯅꯤꯁꯇꯔꯅꯦꯕ ꯃꯥꯏ ꯀꯦꯟꯗ꯭ꯔ ꯈꯛꯀꯤ ꯅꯠꯇꯦꯕ ꯑꯗꯨꯅ ꯀꯦꯟꯗ꯭ꯔꯗꯨꯒꯤ ꯃꯤ ꯂꯥꯛꯑꯒꯅ ꯂꯨꯅ ꯍꯦꯛ ꯃꯇꯧꯕ ꯑꯇꯣꯞꯄ ꯃꯇꯩꯅ ꯂꯥꯛꯑꯒꯅ ꯃꯁꯛꯁꯨ ꯈꯪꯗꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯀꯥꯏꯅ ꯏꯟꯊꯣꯛꯅꯕ ꯊꯋꯥ ꯁꯥꯡꯗꯕꯁꯨ ꯌꯥꯝ ꯇꯣꯏꯗꯅ ꯑꯗꯣ ꯃꯥꯁꯦ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯂꯨꯆꯤꯡꯕꯅꯤꯀꯣ ꯑꯩꯁꯦ ꯀꯥꯏꯁꯤꯐꯥꯎꯕ ꯀꯥꯎꯔꯤꯅꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯏꯕ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯇꯤꯛ ꯆꯥꯕ ꯂꯨꯆꯤꯡꯕ ꯌꯥꯝ ꯆꯪꯉꯤꯀꯣ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯉꯁꯥꯏꯒꯤ ꯇꯥꯛꯄꯤꯔꯤꯗꯣ ꯊꯤꯀꯥ ꯇꯧꯔꯁꯨ ꯂꯩꯕꯥꯛ ꯅꯤꯡꯕ ꯃꯤꯅ ꯇꯧꯕ ꯊꯤꯀꯥꯒ ꯑꯇꯩꯒ ꯃꯥꯟꯅꯔꯣꯏꯕ ꯊꯥꯏꯅꯒꯤ ꯊꯤꯀꯥ ꯇꯧꯔꯝꯕ ꯑꯍꯟꯁꯤꯡ ꯃꯃꯤꯡ ꯂꯩꯕ ꯃꯌꯥꯝꯁꯦ ꯃꯣꯏꯅ ꯁꯥꯔꯝꯕ ꯊꯣꯡ ꯃꯣꯏꯅ ꯆꯥꯏꯔꯝꯕ ꯀꯣꯏꯂꯥꯁ ꯑꯗꯨ ꯀꯩꯒꯤꯅꯣꯗ ꯃꯣꯏ ꯃꯔꯩꯄꯥꯛ ꯅꯨꯡꯁꯤꯕ ꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜꯅ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯩꯉꯥꯟꯒꯨꯝꯕ ꯀꯕꯣꯛꯀꯨꯝꯕ ꯁꯥꯕꯗ ꯑꯣꯟꯊꯣꯛꯅ ꯐꯤꯖꯦꯡ ꯁꯦꯠꯂꯒ ꯃꯁꯥꯁꯤ ꯅꯥꯟꯅ ꯈꯟꯇꯣꯛ ꯈꯣꯠꯇꯣꯛꯇꯅ ꯅꯪꯒꯤ ꯀꯩꯗ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯐꯠꯇꯧꯗꯤ ꯌꯥꯎꯍꯟꯗꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯈꯤꯕꯗꯣ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯤꯁꯤ ꯃꯗꯨ ꯆꯥꯒꯗꯕ ꯏꯔꯝꯗꯝꯁꯤꯒꯤ ꯑꯉꯥꯡ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯃꯌꯥꯝꯗꯨꯅꯦꯕ ꯃꯣꯏꯅ ꯆꯥꯖꯕꯗ ꯅꯨꯡꯉꯥꯏꯅꯕ ꯐꯅꯕ ꯃꯁꯥ ꯅꯥꯟꯅ ꯁꯦꯝꯃꯤꯗꯣ ꯄꯣꯠꯌꯥꯟ ꯌꯥꯎꯔꯣꯏ ꯑꯗꯒꯤ ꯅꯥ ꯌꯦꯛ ꯇꯧꯗꯅꯕ ꯇꯧꯒꯦ ꯀꯥꯏꯅ ꯈꯜꯂꯒ ꯖꯣꯇꯣꯟ ꯇꯧꯅ ꯇꯧꯔꯤꯗꯣ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯤꯠꯇꯨꯗ ꯌꯦꯡꯕ ꯅꯠꯇꯦꯕ ꯑꯉꯥꯡꯗꯨꯗ ꯌꯦꯡꯉꯛꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯂꯩꯕꯥꯛ ꯉꯥꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝ ꯎꯕ ꯑꯃ ꯆꯪꯉꯦꯕ ꯃꯤꯌꯥꯝ ꯎꯕꯁꯤꯒꯤ ꯒꯨꯟꯁꯤꯕꯨ ꯌꯥꯎꯔꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯤ ꯀꯔꯤꯝ ꯅꯠꯇꯦꯕ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯂꯩꯔꯤ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁ ꯇꯧꯅꯕ ꯃꯌꯥꯝ ꯑꯃ ꯊꯝꯕ ꯌꯥꯏ ꯂꯨꯔꯛꯑꯀꯥꯟꯗ ꯑꯦꯛꯁꯄꯔꯠ ꯃꯌꯥꯝ ꯑꯃ ꯀꯧꯔꯒ ꯅꯣꯡꯃ ꯆꯨꯞꯄ ꯋꯥꯔꯤ ꯁꯥꯗꯣꯛꯄ ꯌꯥꯏ ꯃꯣꯏ ꯃꯌꯥꯝꯁꯤꯡꯗꯨꯒꯤ ꯑꯣꯔꯒꯥꯅꯤꯛ ꯏꯟꯇꯦꯂꯦꯛꯆꯨꯋꯦꯜ ꯃꯌꯥꯝꯒꯤ ꯑꯥꯏꯗꯤꯌꯥꯗꯣ ꯃꯣꯏ ꯃꯀꯣꯛꯇ ꯂꯩꯔꯒ ꯃꯣꯏ ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯍꯩꯗꯣꯏꯅꯤ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯂꯩꯕꯁꯤꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯃꯔꯩ ꯄꯥꯛꯅꯤꯡꯕ ꯃꯔꯩ ꯄꯥꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕꯗꯀꯣ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯥꯎꯕꯒꯩꯗꯣ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯑꯗꯨꯒꯤ ꯊꯥꯛꯇ ꯂꯩꯔꯒꯗꯤ ꯑꯣꯖꯥꯁꯦ ꯊꯣꯛꯏꯕ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩ ꯊꯣꯏꯗꯣꯛꯅ ꯂꯩꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯃꯥꯏꯅ ꯑꯣꯖꯥ ꯄ꯭ꯔꯃꯥꯟꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤ ꯌꯥꯝ ꯇꯦꯟꯇꯛꯅ ꯊꯝꯕꯤꯕ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ ꯉꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯐꯖꯕ ꯇꯣꯄꯤꯛꯅꯤ ꯄꯨꯊꯣꯛꯄꯤꯁꯤ ꯑꯗꯨꯒ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯕꯤꯒꯗꯧꯕ ꯖꯤꯕꯁꯤꯡꯁꯦ ꯃꯣꯏꯁꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯗꯤ ꯂꯥꯏ ꯗꯤꯛꯇꯦꯇꯔꯒꯨꯝꯕ ꯑꯗꯒꯤꯗꯤ ꯄꯣꯂꯤꯒ꯭ꯔꯥꯝ ꯇꯦꯁ ꯑꯃ ꯇꯧꯅꯤꯡꯉꯤꯅꯦ ꯃꯣꯏꯁꯦ ꯂꯩꯕꯥꯛ ꯀꯌꯥꯝ ꯅꯤꯡꯖꯥꯅꯣ ꯑꯗꯨꯝ ꯈꯪꯒꯅꯤ ꯊꯛꯅꯧꯅ ꯂꯥꯏ ꯗꯤꯛꯇꯦꯇꯔꯅ ꯂꯩꯔꯕꯅꯤ ꯑꯗꯩ ꯄꯣꯂꯤꯒ꯭ꯔꯥꯝ ꯇꯦꯁꯅ ꯇꯧꯔꯒꯀꯣ ꯃꯣꯏ ꯐꯤꯖꯤꯀꯦꯜ ꯃꯨꯞꯃꯦꯟ ꯃꯣꯏꯅ ꯀꯣꯏꯁꯟꯒ ꯍꯪꯕ ꯊꯣꯛꯇꯣ ꯈꯪꯅꯦꯕ ꯑꯗꯨꯝ ꯂꯩꯕꯥꯛ ꯅꯤꯡꯗꯗꯤ ꯀꯔꯤꯝ ꯀꯥꯟꯅꯔꯔꯣꯏ ꯂꯩꯕꯥꯛ ꯅꯤꯡꯕ ꯍꯥꯏꯁꯤꯅ ꯕꯦꯁꯤꯛ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯗꯧꯕ ꯑꯗ ꯑꯩꯅ ꯁꯨꯝ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯅꯤꯡꯁꯤꯡꯖꯔꯛꯄ ꯋꯥꯔꯤ ꯑꯃꯈꯛ ꯖꯄꯥꯅꯤꯁꯁꯤꯡꯁꯦ ꯁꯪꯒꯣꯝꯗ ꯏꯁꯤꯡ ꯌꯥꯟꯗꯦ ꯍꯥꯏꯀꯣ ꯀꯌꯥꯝ ꯆꯨꯝꯕꯅꯣ ꯈꯪꯗꯦ ꯑꯣꯖꯥꯅ ꯍꯥꯏꯔꯛꯄꯩ ꯋꯥꯔꯤ ꯅꯍꯥꯟꯋꯥꯏ ꯖꯄꯥꯅꯤꯁꯁꯤꯡꯁꯦ ꯁꯪꯒꯣꯝ ꯏꯁꯤꯡ ꯌꯥꯟꯗꯦꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯁꯪꯒꯣꯝ ꯂꯩꯔꯤꯔ ꯏꯁꯤꯡꯗ ꯁꯪꯒꯣꯝ ꯑꯌꯥꯟꯕ ꯂꯩꯔ ꯚꯥꯞ ꯇꯥꯗꯦꯗꯅꯀꯣ ꯃꯣꯏꯗ ꯁꯪꯒꯣꯝ ꯏꯁꯤꯡ ꯌꯥꯟꯗꯦ ꯀꯩꯅꯣ ꯌꯥꯟꯗꯦ ꯍꯪꯕ ꯃꯇꯝꯗ ꯁꯪꯒꯣꯝ ꯏꯁꯤꯡ ꯌꯥꯟꯕ ꯊꯛ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯖꯄꯥꯅꯤꯁꯁꯤꯡꯁꯤꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯟꯁꯤꯗ ꯃꯥꯁꯤ ꯂꯝꯖꯦꯟꯗꯨ ꯐꯖꯅ ꯆꯦꯟꯕ ꯉꯝꯃꯣꯏ ꯍꯩꯉꯥꯟ ꯁꯥꯕꯒꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯈꯜꯂꯣꯟꯁꯦ ꯃꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕꯁꯦ ꯌꯧꯔꯦ ꯍꯥꯏꯕꯅꯤꯗ ꯁꯪꯒꯣꯝꯗꯨ ꯏꯁꯤꯡ ꯌꯥꯜꯂꯛꯇ꯭ꯔꯕꯅꯤ ꯃꯗꯨ ꯊꯛꯑꯀꯥꯟꯗ ꯁꯪꯒꯣꯝꯗꯨ ꯖꯄꯥꯟ ꯃꯆꯥꯁꯤꯅ ꯇꯧꯒꯗꯧꯕ ꯑꯦꯛꯇꯤꯚꯤꯇꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯅꯦꯕ ꯑꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯀꯣꯛꯁꯨ ꯂꯩꯇꯕ ꯁꯪꯒꯣꯝ ꯏꯁꯤꯡ ꯌꯥꯟꯁꯤꯜꯂꯅꯤ ꯑꯗ ꯀꯩꯅꯣ ꯇꯧꯔ ꯑꯩꯈꯣꯏꯁꯦ ꯃꯤꯒ ꯄꯥꯠꯇ ꯍꯥꯠꯅꯕ ꯍꯥꯠꯄ ꯅꯣꯡꯃꯩꯅ ꯍꯥꯠꯄ ꯅꯠꯇꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯑꯣꯏꯔꯦꯕ ꯃꯁꯤ ꯆꯨꯝꯊꯣꯛꯄꯁꯤ ꯀꯅꯥ ꯆꯨꯝꯊꯣꯛꯇꯣꯏꯅꯣ ꯍꯥꯏꯕꯨ ꯍꯧꯖꯤꯛꯀꯤ ꯂꯤꯗꯔꯁꯦ ꯂꯤꯗꯔ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗꯤ ꯔꯥꯖꯅꯤꯇꯤ ꯇꯧꯕꯤ ꯕꯣꯠ ꯀꯥꯔꯤꯁꯤꯅ ꯂꯤꯗꯔꯅꯤꯗꯅꯀꯣ ꯑꯗꯨꯅ ꯂꯤꯗꯔꯁꯤꯡ ꯇꯧꯒꯗꯕꯅꯤ ꯂꯤꯗꯔꯁꯤꯡꯁꯦ ꯂꯩꯕꯥꯛ ꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯕꯥꯛ ꯅꯤꯡꯕ ꯍꯥꯏꯔꯀꯥꯟꯗ ꯂꯥꯏꯔꯤꯛ ꯍꯩꯕ ꯉꯥꯛꯇꯅ ꯌꯥꯔꯣꯏ ꯂꯥꯏꯔꯤꯛꯁꯨ ꯍꯩꯕ ꯅꯤꯡꯉ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯋꯦꯜ ꯑꯦꯟ ꯒꯨꯗ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯍꯥꯏꯔꯤ ꯅꯪ ꯃꯥꯛꯅ ꯌꯥꯔꯣꯏꯀꯣ ꯂꯥꯏꯔꯤꯛ ꯍꯩꯌꯨꯀꯣ ꯂꯥꯏꯔꯤꯛꯇꯤ ꯍꯦꯛꯇ ꯃꯥꯛꯇꯤ ꯏꯐꯪ ꯐꯪꯗꯕ ꯁꯥꯇ꯭ꯔ ꯑꯐꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯍꯌꯦꯡ ꯃꯥ ꯄꯨꯟꯁꯤꯒꯤ ꯄꯩꯈꯥꯗꯤ ꯃꯥꯅꯅꯤ ꯃꯥꯏ ꯄꯥꯛꯈꯤꯗꯣꯏꯁꯦ ꯍꯧꯖꯤꯛ ꯃꯥ ꯌꯥꯝ ꯐꯪꯕꯗꯤ ꯃꯥꯏ ꯄꯥꯛꯇꯕꯁꯨ ꯌꯥꯏꯀꯣ ꯂꯥꯏꯐꯀꯤ ꯑꯦꯛꯖꯥꯝ ꯑꯃ ꯌꯥꯎꯔꯦꯕ ꯑꯗꯨꯗꯤ ꯉꯁꯥꯏꯒꯤ ꯃꯥꯏ ꯐꯪꯗꯕ ꯂꯥꯏꯔꯤꯛ ꯍꯩꯕꯗꯣ ꯑꯗꯨꯅ ꯃꯥꯏ ꯄꯥꯛꯈꯤꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯇꯧꯋꯤ ꯅꯪ ꯃꯥꯛꯁꯨ ꯌꯥꯝ ꯐꯪꯕ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯍꯩꯕ ꯑꯗꯨꯅ ꯌꯥꯝ ꯐꯩ ꯑꯗꯨꯅ ꯍꯩꯕꯁꯨ ꯍꯩꯌꯣꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯨ ꯂꯩꯕꯥꯛ ꯅꯤꯡꯕꯤꯌꯨ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯁꯤꯗꯁꯨ ꯌꯥꯏꯗ ꯍꯤꯡꯕꯁꯨ ꯍꯤꯡꯕꯤꯌꯨ ꯂꯩꯕꯥꯛꯇ ꯍꯤꯡꯕꯁꯨ ꯍꯤꯡꯕ ꯇꯧꯕꯇꯕꯨ ꯂꯩꯕꯥꯛꯀꯤꯗꯤ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯂꯤꯁꯥꯡꯁꯤꯗ ꯂꯩꯕꯥꯛꯀꯤ ꯇꯧꯔꯛꯇ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯉꯁꯤꯒꯤꯁꯤ ꯅꯠꯇꯦꯀꯣ ꯊꯥꯏꯅꯁꯨ ꯑꯐꯕ ꯌꯥꯎꯏ ꯊꯥꯏꯅ ꯑꯐꯕ ꯈꯔꯕꯨ ꯌꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯅ ꯐꯠꯇꯕꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯋꯤꯗ ꯍꯥꯏꯃꯟꯗꯅꯁꯨ ꯏꯀꯥꯏ ꯑꯃ ꯌꯥꯎꯋꯦꯗ ꯑꯩꯅ ꯈꯟꯕꯗ ꯃꯇꯝꯗꯤ ꯌꯥꯝ ꯂꯣꯏꯁꯤꯜꯂꯦ ꯃꯇꯝ ꯃꯆꯥ ꯑꯃꯇ ꯂꯧꯖꯒꯦ ꯂꯣꯒꯤ ꯑꯣꯖꯥꯅꯤꯅ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯎꯔꯒ ꯀꯩꯅꯣ ꯑꯃ ꯇꯧꯔꯒ ꯀꯣꯔꯠꯇ ꯀꯦꯁ ꯑꯃ ꯂꯥꯛꯏꯁꯦ ꯑꯣꯐꯤꯁꯤꯌꯦꯜ ꯋꯥꯛꯇ ꯁꯣꯏꯔꯦ ꯂꯥꯜꯂꯦꯅ ꯀꯣꯔꯠꯇ ꯀꯦꯁꯅ ꯄꯤꯛ ꯊꯜꯂꯛꯏꯁꯦ ꯃꯁꯤ ꯂꯩꯉꯥꯛꯄꯗ ꯀꯩꯗꯧꯔꯛꯄꯩꯅꯦꯅ ꯍꯥꯏꯕꯤ ꯁꯤꯁꯨ ꯂꯩꯕꯥꯛ ꯅꯤꯡꯗꯕꯅꯤꯅꯦ
ꯁꯤ ꯂꯩꯕꯥꯛ ꯃꯃꯤꯅꯤ ꯑꯁꯦꯡꯕꯗꯤ ꯍꯥꯏꯗꯤ ꯑꯣꯐꯤꯁꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯦꯕ ꯑꯣꯔꯗꯔꯗꯨ ꯂꯥꯜꯂꯦꯅ ꯑꯃꯨꯛ PILM ꯊꯥꯒꯠꯂꯦ ꯑꯣꯔꯗꯔꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯌꯥꯝꯕꯅ ꯒꯚꯔꯟꯃꯦꯟꯠ ꯃꯊꯛꯇ ꯊꯥꯕ ꯀꯦꯁꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯝ ꯄꯣꯏꯌꯦꯕ ꯀꯩꯒꯤ ꯄꯣꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯂꯩꯔꯤꯅꯤꯀꯣ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯖꯔ ꯂꯩꯔꯤꯅꯤ ꯑꯗꯨ ꯍꯥꯟꯅ ꯇꯥꯟꯅꯔꯒ ꯂꯣꯅ ꯀꯔꯤ ꯍꯥꯏꯔꯤꯒꯦ ꯍꯥꯏꯗꯨ ꯌꯦꯡꯉꯒ ꯌꯥꯗꯕꯗꯨꯗꯤ ꯇꯧꯕꯤꯔꯨꯅꯣꯕ ꯌꯥꯗꯕ ꯇꯧꯁꯤꯜꯂꯒ ꯑꯩꯈꯣꯏ ꯑꯉꯝꯕꯅꯤ ꯑꯩꯈꯣꯏ ꯊꯣꯛꯑꯝ ꯇꯧꯁꯤꯜꯂꯁꯤ ꯌꯦꯡꯉꯁꯤ ꯍꯥꯏꯕ ꯐꯤꯕꯝ ꯇꯧꯔꯦ ꯍꯥꯏꯕꯅꯤꯗ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯥꯅ ꯁꯧꯒꯠꯅꯤꯡꯕ ꯃꯤꯗꯨ ꯁꯧꯒꯠꯅꯕ ꯃꯥꯜꯂꯛꯑꯦꯗꯅ ꯃꯥꯅ ꯈꯟꯅꯤꯡꯕ ꯃꯤꯗꯨ ꯈꯟꯕ ꯌꯥꯅꯕ ꯃꯥꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯝꯕꯁꯤ ꯌꯥꯔꯤꯉꯩ ꯇꯧꯕꯤꯗꯕ ꯍꯥꯟꯅ ꯁꯥꯔꯚꯤꯁꯀꯤ ꯍꯥꯏꯔꯒ ꯁꯥꯔꯚꯤꯁ ꯂꯣ ꯄꯥꯕ ꯇꯥꯔꯦ ꯋꯥꯔꯤꯕꯣꯕ ꯑꯗꯨ ꯃꯨꯟꯅ ꯄꯥꯔꯒ ꯑꯣꯔꯗꯔ ꯊꯣꯛꯄꯤꯌꯨ ꯐꯩꯕ ꯅꯠꯇ꯭ꯔꯒ ꯏꯀꯥꯏꯗ꯭ꯔꯗꯣ ꯑꯩꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯑꯒ ꯑꯩ ꯑꯣꯔꯗꯔꯗꯨ ꯍꯥꯏ ꯀꯣꯔꯠꯇ ꯆꯦꯂꯦꯟꯖ ꯇꯧꯔꯒ ꯍꯥꯏ ꯀꯣꯔꯠ ꯁ꯭ꯇꯦꯞ ꯗꯥꯎꯟ ꯇꯧꯔꯦ ꯍꯥꯏꯔꯗꯤ ꯏꯀꯥꯏꯅꯤꯡꯉꯥꯏꯅꯦꯕ ꯑꯁꯦꯡꯕꯗꯤ ꯃꯥ ꯐꯝꯕꯨ ꯊꯥꯗꯣꯛ ꯌꯥꯔꯤ ꯅꯤꯌꯣꯝꯗꯗꯤ ꯑꯗꯨ ꯇꯧꯗꯦ ꯑꯩꯈꯣꯏꯁꯦ ꯅꯝꯐꯨ ꯁꯥꯁꯨꯒꯤ ꯂꯩꯕꯥꯛꯅꯤꯅ ꯑꯗꯨꯅ ꯑꯩꯅ ꯈꯟꯕ ꯅꯝꯐꯨ ꯁꯥꯁꯨ ꯇꯧꯕꯤꯔꯒꯅꯨ ꯅꯤꯌꯣꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯅꯍꯥꯟꯒꯩ ꯂꯩꯕꯥꯛ ꯅꯤꯡꯕꯤꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯗꯤꯁꯀꯁꯟꯁꯦ ꯇꯥꯔꯒ ꯑꯩꯈꯣꯏ ꯈꯟꯅꯅꯕ ꯇꯥꯔꯒ ꯂꯩꯕꯥꯛꯇ ꯅꯤꯡꯕꯤꯔꯛꯑꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ISCOM ꯗꯤꯁꯀꯁꯟ ꯇꯥꯏꯝꯅ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯖꯤꯑꯣꯄꯣꯂꯤꯇꯤक्स इंजीनियर मसीबु खननबगदमते लेंसिनबिगी पाइकाई खुमजरब गेसिंग डॉक्टर धनबीर लाइश्रम सोशल साइंटिस्ट अदुगा डॉक्टर वाई प्रेमानंद HOD डिपार्टमेंट ऑफ लॉ गेस अनिमकपु अरोइबोइना थागतचबि काई खुनपो फोंदोकचबगलोइना ngasigidamaktadi ISCOM discussion time hobadagina loiphau mieng tabikiba khwai kibi puno poroiboina थागतचबि काई खुनो फोंदोकचबगलोइना काइनिया थंगनिजरी पिनबिरसि खुरुमजरी